ꯀꯣ ꯑꯜꯖꯦꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣ ꯑꯜꯖꯦꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯪꯀꯗ ꯑꯩꯈꯣꯏꯅ ꯅ꯭ꯌꯨꯃꯔꯦꯜꯁ ꯀꯣ ꯅꯝꯕꯔꯁꯤꯡ ꯑꯃꯁꯨꯡ ꯚꯦꯔꯤꯑꯦꯕꯜꯁꯤꯡ ꯀꯣ ꯚꯦꯔꯤꯑꯦꯕꯜꯁ ꯍꯥꯏꯕꯗꯤ ꯑꯦꯛꯁ ꯋꯥꯏ ꯖꯦꯠ ꯃꯈꯣꯏꯒꯨꯝꯕꯁꯦ ꯑꯗꯒꯤ ꯅ꯭ꯌꯨꯃꯔꯦꯜ ꯍꯥꯏꯔꯒꯅ ꯀꯣꯟꯁꯇꯦꯟ ꯇꯥꯝꯁꯤꯡꯁꯦ ꯅꯝꯕꯔꯁꯒꯨꯝꯕꯁꯦ ꯃꯈꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯛꯁꯇ ꯑꯩꯈꯣꯏꯒꯤ ꯃꯦꯊꯃꯦꯇꯤꯀꯦꯜ ꯑꯣꯄꯔꯦꯁꯟ ꯄ꯭ꯂꯁ ꯃꯥꯏꯅꯁ ꯏꯟꯇꯨ ꯌꯦꯟꯅꯕꯀꯣ ꯃꯈꯣꯏꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯐꯣꯡꯗꯣꯛ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯜꯖꯦꯕ꯭ꯔꯥ ꯀꯧꯔꯦꯀꯣ ꯁꯤꯗ ꯑꯜꯖꯦꯕ꯭ꯔꯥꯁꯦ ꯑꯩꯈꯣꯏꯅ ꯂꯔꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯃꯥꯒꯤꯗꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯍꯥꯟꯅ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏ ꯀꯣ ꯑꯥꯏꯗꯦꯟꯇꯤꯇꯤ ꯍꯥꯟꯅ ꯈꯪꯗꯣꯛꯀꯗꯕꯅꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯁꯤ ꯈꯪꯗꯣꯛꯑꯣ ꯑꯗꯣ ꯃꯥ ꯈꯔ ꯐꯖꯅ ꯄꯨꯗ ꯃꯊꯪꯗ ꯌꯨꯁꯐꯨꯜ ꯔꯤꯖꯜ ꯍꯥꯏꯅ ꯇꯥꯛꯂꯛꯀꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯃꯊꯪꯗ ꯊꯤꯑꯣꯔꯤꯁꯦ ꯄꯣꯂꯤꯅꯣꯃꯤꯌꯦꯜ ꯀꯣ ꯄꯣꯂꯤꯅꯣꯃꯤꯌꯦꯜ ꯑꯗꯒꯤ ꯁꯤꯗ ꯒ꯭ꯔꯥꯐꯀꯤ ꯌꯥꯎꯔꯛꯑꯅꯤꯀꯣ ꯒ꯭ꯔꯥꯐꯁꯤ ꯂꯥꯏꯅꯔꯤ ꯏꯀ꯭ꯋꯦꯁꯟ ꯇꯨ ꯚꯦꯔꯤꯑꯦꯕꯜ ꯀꯣ ꯃꯣꯏꯒꯤ ꯒ꯭ꯔꯥꯐ ꯀ꯭ꯋꯥꯗ꯭ꯔꯥꯇꯤꯛ ꯀ꯭ꯋꯦꯁꯟꯒꯨꯝꯕꯗꯤ ꯀꯥ ꯍꯦꯟꯅ ꯌꯥꯎꯗꯦ ꯄꯦꯔꯥꯕꯣꯂꯥꯒꯨꯝꯕꯗꯤ ꯍꯪꯉꯣꯏꯀꯣ ꯑꯗꯨꯒ ꯀꯣꯑꯣꯔꯗꯤꯅꯦꯠ ꯖꯤꯑꯣꯃꯦꯇ꯭ꯔꯤ ꯀꯣꯑꯣꯔꯗꯤꯅꯦꯠ ꯖꯤꯑꯣꯃꯦꯇ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯍꯪꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯪꯈꯤꯗ꯭ꯔꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯇꯥꯛꯄꯗꯤ ꯗꯔꯀꯥꯔ ꯑꯣꯏꯅꯤ ꯃꯔꯝꯗꯤ ꯑꯇꯩ ꯑꯇꯩ ꯑꯦꯛꯖꯥꯝꯁꯤꯡꯗꯁꯨ ꯑꯗꯨꯝ ꯌꯥꯝ ꯍꯪꯉꯤꯕꯀꯣ ꯏꯟꯇꯦꯂꯤꯖꯦꯟꯁ ꯕ꯭ꯌꯨꯔꯣꯒꯤ ꯑꯦꯛꯖꯥꯝꯁꯤꯡꯗ ꯌꯥꯝ ꯐꯖꯅ ꯍꯪꯉꯤꯁꯤ ꯀꯣ ꯀꯣꯑꯣꯔꯗꯤꯅꯦꯠ ꯖꯤꯑꯣꯃꯦꯇ꯭ꯔꯤꯁꯦ ꯑꯗꯒꯤ ꯁꯤ ꯗꯤ ꯑꯦꯁꯀꯨꯝꯕꯁꯨ ꯑꯃ ꯍꯪꯉꯤ ꯒ꯭ꯔꯥꯐ ꯍꯥꯏꯗꯤ ꯒ꯭ꯔꯥꯐ ꯍꯥꯏꯕꯗꯤ ꯂꯥꯏꯅꯔꯤ ꯏꯀ꯭ꯋꯦꯁꯟ ꯇꯨ ꯚꯦꯔꯤꯑꯦꯕꯜꯒꯤ ꯒ꯭ꯔꯥꯐ ꯌꯦꯛꯄꯗꯨ ꯀꯣ ꯑꯦꯛꯁ ꯑꯦꯛꯁꯤꯁ ꯋꯥꯏ ꯑꯦꯛꯁꯤꯁ ꯇꯧꯔꯒ ꯌꯦꯛꯄꯗꯣ ꯑꯗꯣ ꯄꯣꯂꯤꯅꯣꯃꯤꯌꯦꯜꯁꯤꯗ ꯌꯥꯎꯔꯛꯑꯅꯤ ꯑꯩꯈꯣই ꯂꯥꯏꯅꯤꯌꯔ ꯄꯣꯂꯤꯅꯣꯃꯤꯌꯦꯜ ꯂꯥꯏꯅꯤꯌꯔ ꯀꯣ ꯑꯗꯒꯤ ꯀ꯭ꯋꯥꯗ꯭ꯔꯥꯇꯤꯛ ꯀꯥꯏꯅ ꯀ꯭ꯋꯥꯗ꯭ꯔꯥꯇꯤꯛ ꯀ꯭ꯋꯦꯁꯟꯒꯤ ꯃꯌꯥꯏ ꯊꯨꯒꯥꯏꯕꯤ ꯀꯩꯀꯥꯡꯗꯣ ꯁꯤꯗ ꯂꯣꯏ ꯅꯩꯅꯗꯣꯏꯅꯦꯕ ꯀ꯭ꯋꯥꯗ꯭ꯔꯥꯇꯤꯛ ꯀ꯭ꯋꯦꯁꯟꯒꯤ ꯃꯌꯥꯏ ꯊꯨꯒꯥꯏꯕꯤ ꯁꯤꯅꯆꯤꯡꯕꯗꯨ ꯁꯤꯗ ꯑꯗꯨꯝ ꯆꯜꯂꯛꯑꯅꯤ ꯒ꯭ꯔꯥꯐꯁꯤ ꯒ꯭ꯔꯥꯐ ꯌꯦꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯕ ꯄꯦꯔꯦꯂꯦꯜ ꯑꯣꯏꯅ ꯐꯪꯕ ꯀꯛꯅꯕ ꯈꯣꯠꯅꯕ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯒ꯭ꯔꯥꯐꯀꯤ ꯃꯇꯥꯡꯁꯤꯗ ꯁꯤ ꯃꯤ ꯂꯥꯛꯑꯅꯤꯀꯣ ꯑꯗꯒꯤ ꯌꯨꯁꯐꯨꯜ ꯔꯤꯖꯟ ꯍꯥꯏꯕꯁꯦ ꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯅ ꯍꯪꯒꯜꯂꯤꯁꯦ ꯌꯨꯁꯐꯨꯜ ꯔꯤꯖꯟꯁꯦ ꯁꯤꯅꯦꯕ ꯌꯥꯝ ꯇꯣꯏꯅ ꯍꯪꯒꯟꯕ ꯔꯤꯖꯜ ꯍꯥꯏꯁꯦ ꯑꯇꯩ ꯅꯠꯇꯦ ꯑꯪꯀꯁꯦ ꯑꯩꯈꯣꯏꯅ ꯁꯄꯣꯁ ꯁꯨꯃꯥꯏꯅ ꯂꯩꯔꯦꯕꯀꯣ ꯑꯦꯛꯁ ꯄ꯭ꯂꯁ ꯋꯥꯟ ꯕꯥꯏ ꯑꯦꯛꯁ ꯚꯦꯂꯨꯁꯤ ꯄꯤꯔꯝꯃꯦ ꯃꯕꯥꯅꯤꯒꯤ ꯚꯦꯂꯨꯁꯦ ꯇꯤꯁꯤꯟꯅꯀꯥꯟꯗ ꯑꯦ ꯇꯥꯏ ꯍꯥꯏꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯁꯤꯗꯒꯤ ꯑꯦꯛꯁ ꯏꯁꯀ꯭ꯋꯥꯔ ꯄ꯭ꯂꯁ ꯋꯥꯟ ꯕꯥꯏ ꯑꯦꯛꯁ ꯏꯁꯀ꯭ꯋꯥꯔ ꯚꯦꯂꯨ ꯍꯪꯉꯛꯑꯦꯅ ꯈꯜꯂꯁꯦꯕ ꯁꯤ ꯍꯪꯉꯦꯅ ꯈꯜꯂꯁꯦ ꯑꯗꯨ ꯇꯥꯔꯗꯤ ꯃꯕꯥꯅꯤ ꯚꯦꯂꯨꯁꯦ ꯀꯩ ꯃꯥꯟꯅꯔꯦ ꯁꯤꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯑꯦꯒꯤ ꯚꯦꯂꯨꯁꯦ ꯏꯁꯀ꯭ꯋꯥꯔ ꯇꯧꯔꯅꯤ ꯑꯗꯨꯒ ꯇꯨ ꯈꯥꯏꯗꯣꯛꯀꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯁꯤ ꯚꯦꯂꯨꯁꯤ ꯁꯤꯖꯤꯟꯅꯔꯒ ꯍꯪꯉꯤꯕ ꯄꯣꯠꯁꯤ ꯄꯨꯊꯣꯛꯄ ꯁꯤꯒꯨꯝꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯨꯊꯣꯛꯇꯣꯏꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯩꯅ ꯐꯣꯔꯃꯨꯂꯥ ꯑꯃ ꯂꯥꯛꯄꯁꯤꯗ ꯁꯤꯗ ꯐꯣꯔꯃꯨꯂꯥ ꯑꯃ ꯂꯥꯛꯏꯁꯤ ꯔꯤꯖꯜꯅꯦꯕ ꯍꯣꯜꯅꯦꯕ ꯉꯁꯥꯏꯒꯤ ꯁꯥꯗꯣꯛꯑꯒ ꯇꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁ ꯄ꯭ꯂꯁ ꯋꯥꯟ ꯕꯥꯏ ꯑꯦꯛꯁ ꯑꯦꯒ ꯃꯥꯟꯅꯔꯤ ꯄꯤꯔꯝꯃꯦ ꯃꯥꯅ ꯁꯤ ꯏꯞ ꯍꯥꯏꯁꯤ ꯄꯤꯔꯝꯃꯤꯅꯦꯕꯀꯣ ꯑꯗꯨ ꯇꯥꯔꯗꯤ ꯍꯪꯉꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯇꯥꯔꯛꯅꯕꯒꯤꯗꯃꯛꯇ ꯁꯥꯗꯣꯛꯑꯦꯕ ꯁꯤ ꯏꯁꯀ꯭ꯋꯥꯔꯤꯡ ꯇꯧꯁꯤꯜꯂꯦ ꯁꯣꯝ ꯁꯥꯏꯠꯁꯤ ꯏꯁꯀ꯭ꯋꯥꯔꯤꯡ ꯇꯧꯔꯦ ꯁꯥꯗꯣꯛꯑꯒ ꯇꯥꯔꯛꯄ ꯐꯣꯜꯗꯣ ꯑꯗꯨꯅꯦꯕ ꯑꯩꯅ ꯔꯤꯖꯜ ꯍꯥꯏꯗꯤ ꯐꯣꯜ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯨꯁꯐꯨꯜ ꯔꯤꯖꯜ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯪꯀꯁꯤ ꯁꯥꯗꯣꯛꯑꯒ ꯇꯥꯔꯛꯄ ꯐꯣꯜ ꯌꯥꯝ ꯃꯆꯪ ꯑꯣꯏꯕ ꯇꯣꯏꯅ ꯆꯪꯕ ꯐꯣꯜꯁꯤꯡꯗꯣ ꯔꯤꯖꯜꯁꯤꯡꯗꯣ ꯐꯣꯔꯃꯨꯂꯥꯒꯤ ꯇꯥꯏꯞꯇ ꯑꯩꯅ ꯏꯊꯣꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯌꯨꯁꯐꯨꯜ ꯔꯤꯖꯜ ꯍꯥꯏꯅ ꯊꯣꯜꯂꯤꯁꯦ ꯑꯩꯅ ꯀꯝꯄꯥꯏꯜ ꯇꯧꯕ 1 to 40 ꯐꯣꯔꯃꯨꯂꯥ 90 ꯌꯥꯎꯕꯀꯣ ꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯐ꯭ꯔꯤꯀ꯭ꯋꯦꯟꯂꯤ ꯑꯛꯁ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯀꯥꯟꯗ ꯑꯍꯥꯟꯕꯗ ꯌꯨꯁꯐꯨꯜ ꯔꯤꯖꯟꯁꯤ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯥꯏꯗꯦꯟꯇꯤꯇꯤ ꯈꯪꯗꯦ ꯌꯥꯔꯣꯏ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤ ꯃꯌꯥꯝꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒꯅꯦꯕ ꯁꯤ ꯌꯨꯁꯐꯨꯜ ꯔꯤꯖꯟ ꯂꯥꯛꯇꯣꯏꯁꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯇꯥꯛꯄꯁꯦ ꯑꯥꯏꯗꯦꯟꯇꯤꯇꯤ ꯍꯥꯟꯅ ꯄꯥꯍꯜꯂꯅꯤ ꯃꯊꯪꯗ ꯌꯨꯁꯐꯨꯜ ꯔꯤꯖꯟ 90ꯗꯨ ꯅꯩꯅꯔꯅꯤ ꯃꯊꯪꯗ ꯄꯣꯂꯤꯅꯣꯃꯤꯌꯦꯜꯒꯤ ꯊꯤꯑꯣꯔꯤ ꯀꯣ ꯀ꯭ꯂꯥꯁ 9 ꯑꯗꯨꯋꯥꯏꯗ ꯇꯝꯈꯤꯕꯁꯤꯡ ꯂꯣꯏꯅ ꯔꯤꯚꯥꯏꯁ ꯇꯧꯊꯣꯛꯑꯅꯤ ꯑꯗꯨꯒ ꯂꯥꯏꯅꯔꯤ ꯏꯀ꯭ꯋꯦꯁꯟ ꯀ꯭ꯋꯥꯗ꯭ꯔꯥꯇꯤꯛ ꯏꯀ꯭ꯋꯦꯁꯟ ꯑꯁꯤꯅꯆꯤꯡꯕ ꯂꯣꯏꯅ ꯃꯥꯒꯤ ꯊꯤꯑꯣꯔꯤ ꯃꯆꯥ ꯃꯆꯥꯁꯤꯡ ꯅꯤꯡꯁꯤꯡꯉꯅꯤ ꯃꯌꯥꯏ ꯊꯨꯒꯥꯏꯕꯤꯅꯆꯤꯡꯕ ꯁꯤ ꯂꯣꯏꯅ ꯇꯧꯔꯅꯤ ꯁꯤ ꯕꯦꯡꯒꯤꯁꯨ ꯌꯥꯝ ꯆꯪꯕꯅꯤꯀꯣ ꯁꯤꯒꯤꯁꯤꯡꯁꯦ ꯀ꯭ꯋꯥꯗ꯭ꯔꯥꯇꯤꯛ ꯏꯀ꯭ꯋꯦꯁꯟꯁꯦ ꯑꯗꯩ ꯒ꯭ꯔꯥꯐꯀꯤ ꯃꯇꯥꯡꯁꯤꯃ ꯊꯥꯏꯅ ꯀꯣꯏꯁꯟ ꯌꯥꯝ ꯍꯪꯉꯝꯃꯤ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯤꯂꯦꯕꯁ ꯆꯠꯂꯤꯕꯅꯤꯅ ꯑꯗꯨꯝ ꯍꯪꯉꯤꯕꯅꯤꯀꯣ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝꯁꯤꯡꯗꯁꯨ ꯌꯥꯝ ꯍꯪꯉꯤ ꯑꯩꯈꯣꯏ ꯑꯦꯁ ꯑꯦꯁ ꯁꯤꯒꯤ ꯋꯥꯔꯤ ꯈꯛ ꯁꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯠ ꯖꯤꯑꯣꯃꯦꯇ꯭ꯔꯤ ꯁꯤꯃꯁꯨ ꯑꯗꯨꯝ ꯀꯣꯏꯁꯟ ꯍꯪꯉꯤ ꯁꯤꯂꯦꯕꯁ ꯆꯜꯂꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯄꯣꯔꯁꯟꯁꯤ ꯁꯤꯅꯤ ꯑꯗꯣ ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯑꯍꯥꯟꯕꯗ ꯑꯩ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯇꯥꯛꯑꯅꯦꯕꯀꯣ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯁꯦ ꯑꯍꯥꯟ ꯑꯀꯣꯟ ꯅꯥꯏꯕꯅꯤ ꯑꯗꯨꯅ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯍꯥꯟꯅ ꯇꯧꯒꯦ ꯇꯥꯏꯌꯦ ꯁꯔ ꯑꯣꯀꯦ ꯇꯥꯔꯦ ꯁꯔ ꯅꯨꯡꯉꯥꯏꯔꯦ ꯑꯣꯀꯦ ꯐꯔꯦ ꯍꯧꯔꯁꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗꯤ ꯍꯧꯔꯒꯦ ꯁꯤꯒꯤ ꯁ꯭ꯇꯦꯞꯁꯤꯗ ꯑꯩ ꯀ꯭ꯂꯥꯁ ꯇꯧꯅꯩ ꯍꯥꯏꯕꯅꯦ ꯍꯧꯖꯤꯛ ꯅꯦꯛꯁ ꯑꯩ ꯑꯍꯥꯟꯕ ꯑꯣꯏꯅ ꯉꯔꯥꯡ ꯑꯍꯥꯟꯕ ꯀ꯭ꯂꯥꯁ ꯑꯩꯅ ꯇꯧꯈꯤꯕꯗꯨ ꯅꯣꯏꯗ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯑꯜꯖꯦꯕ꯭ꯔꯥꯒꯤ ꯑꯦꯁ ꯑꯦꯁ ꯁꯤ ꯁꯤꯖꯦꯜ ꯑꯦꯁ ꯑꯦꯁ ꯁꯤꯅ ꯂꯧꯕ ꯁꯤꯖꯦꯜꯒꯤ ꯑꯦꯛꯖꯥꯝꯒꯤ ꯀꯣ 2023ꯒꯤ ꯀꯣꯏꯁꯟ ꯈꯔ ꯈꯛ
ꯑꯩ ꯂꯧꯈꯠꯂ ꯇꯤꯌꯔ 1 ꯂꯦꯚꯦꯜꯒꯤ ꯀꯣꯏꯁꯟ ꯈꯔ ꯂꯧꯈꯠꯂꯒ ꯑꯩ ꯅꯩꯅꯈꯤꯕꯅꯦꯕꯀꯣ ꯑꯗꯨ ꯅꯩꯅꯕ ꯃꯇꯝꯗ ꯑꯩ ꯊꯤꯑꯣꯔꯤꯁꯨ ꯌꯥꯎꯅ ꯇꯥꯛꯆꯕꯩ ꯋꯥꯅꯤ ꯑꯗꯨ ꯇꯥꯔꯒꯁꯨ ꯅꯣꯏ ꯃꯈꯣꯡ ꯁꯦꯡꯅ ꯂꯥꯛꯇꯕ ꯀꯥꯡꯕꯨꯗꯤ ꯈꯔ ꯋꯥꯔꯝꯕ ꯌꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯃꯀꯣꯛꯇꯒꯤ ꯍꯧꯅ ꯇꯥꯛꯇꯣꯔꯕꯅꯦꯕꯀꯣ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯌꯦꯡꯖꯦꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯁꯤꯅꯦꯕ ꯅꯪ ꯌꯦꯡꯗꯣꯏꯁꯦ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯌꯦꯡꯉꯣ ꯅꯪꯅ x + 3 = 5 ꯍꯥꯏꯔꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯀ꯭ꯋꯦꯜ ꯇꯨ ꯌꯥꯎꯔꯦꯀꯣ ꯁꯤ ꯏꯀ꯭ꯋꯦꯜ ꯇꯨ ꯌꯥꯎꯔꯕꯅꯤꯅ ꯁꯤ ꯀꯔꯤ ꯀꯧꯅꯤ ꯏꯀ꯭ꯋꯦꯁꯟ ꯑꯃ ꯀꯧꯔꯦꯕ ꯏꯀ꯭ꯋꯦꯁꯟ ꯑꯃ ꯍꯥꯏꯕꯁꯦ ꯏꯀ꯭ꯋꯦꯜ ꯇꯨ ꯁꯥꯏꯟ ꯁꯤꯖꯤꯟꯅꯔꯒ ꯂꯦꯐ ꯊꯪꯕ ꯁꯥꯏꯠ ꯑꯃ ꯂꯩꯔꯅꯤ ꯂꯦꯐ ꯍꯦꯟ ꯁꯥꯏꯠ ꯂꯦꯐ ꯁꯥꯏꯠ ꯈꯛꯇ ꯍꯥꯏꯔꯣ ꯁꯤꯅ ꯔꯥꯏꯠ ꯍꯦꯟ ꯁꯥꯏꯠ ꯀꯣ ꯏꯀ꯭ꯋꯦꯜ ꯇꯨ ꯁꯥꯏꯟ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯔꯒ ꯔꯤꯂꯦꯁꯟ ꯑꯃ ꯃꯔꯤ ꯑꯃ ꯁꯦꯝꯒꯠꯂꯕ ꯑꯗꯨ ꯇꯥꯔꯗꯤ ꯃꯗꯨ ꯏꯀ꯭ꯋꯦꯁꯟ ꯑꯃ ꯀꯧꯋꯦꯕ ꯀꯣ x + 3 = 5 ꯏꯀ꯭ꯋꯦꯁꯟ ꯑꯃ ꯀꯧꯋꯦꯕ ꯑꯗꯨꯒ ꯁꯤꯗ a + b a² + b² + twice ab ꯁꯤ ꯑꯩꯈꯣꯏꯅ ꯏꯀ꯭ꯋꯦꯜ ꯇꯨ a + b² ꯁꯨꯃꯥꯏꯅ ꯏꯔꯦꯕ ꯑꯩꯅꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯏꯔꯤꯕ ꯁꯤꯒꯤ a² + b² twice ab ꯁꯤꯒ ꯃꯥꯟꯅꯔꯦ ꯁꯤꯁꯨ ꯏꯀ꯭ꯋꯦꯁꯟ ꯑꯃ ꯀꯧꯏ ꯏꯀ꯭ꯋꯦꯜ ꯇꯨ ꯌꯥꯎꯔꯦ ꯏꯀ꯭ꯋꯦꯜ ꯇꯨꯁꯤꯅ ꯂꯦꯐ ꯁꯥꯏꯠ ꯑꯃꯁꯨꯡ ꯔꯥꯏꯠ ꯁꯥꯏꯠꯁꯤ ꯃꯥꯟꯅꯩ ꯍꯥꯏꯅ ꯔꯤꯂꯦꯁꯟ ꯑꯃ ꯁꯥꯒꯠꯂꯦ ꯑꯗꯨ ꯇꯥꯔꯗꯤ ꯃꯁꯤ ꯏꯀ꯭ꯋꯦꯁꯟ ꯑꯃ ꯀꯧꯔꯦꯕ ꯀꯣ ꯍꯌꯦꯡ ꯅꯣꯏꯅ ꯏꯟꯏꯀ꯭ꯋꯦꯁꯟ ꯍꯥꯏꯕ ꯇꯥꯝ ꯑꯃ ꯊꯦꯡꯅꯔꯤ ꯏꯟꯏꯀ꯭ꯋꯦꯁꯟ ꯍꯥꯏꯔꯒꯅ x + 3 ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯎꯕꯗꯣ ꯁꯤꯒꯤ ꯏꯀ꯭ꯋꯦꯁꯟ ꯍꯥꯏꯔꯒꯅ ꯏꯀ꯭ꯋꯦꯜ ꯇꯨ ꯌꯥꯎꯕ ꯀꯥꯡꯕꯨꯁꯦ ꯏꯟꯏꯀ꯭ꯋꯦꯁꯟ ꯍꯥꯏꯔꯒꯅ ꯁꯤꯒꯨꯝꯕ ꯁꯤꯝꯕꯣꯜ ꯁꯤꯖꯤꯟꯅꯔꯛꯄꯁꯦ ꯌꯥꯅꯕꯁꯤꯅ ꯃꯈꯣꯏꯁꯤꯅ ꯏꯟꯏꯀ꯭ꯋꯦꯁꯟ ꯀꯧꯋꯦꯀꯣ ꯑꯃꯨꯛ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯌꯦꯡꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯇꯧꯔꯤꯕꯁꯤꯗ ꯀꯩꯗꯧꯔꯕ ꯁꯤꯒꯤ ꯏꯀ꯭ꯋꯦꯁꯟꯁꯤꯗꯀꯣ ꯁꯤ ꯏꯀ꯭ꯋꯦꯁꯟꯁꯤꯗ ꯌꯥꯎꯔꯤꯕ a ꯑꯃꯁꯨꯡ bꯒꯤ ꯚꯦꯂꯨꯁꯦ aꯒ ꯑꯃꯁꯨꯡ bꯁꯦ ꯚꯦꯔꯤꯑꯦꯕꯜ ꯑꯅꯤ ꯌꯨꯁ ꯇꯧꯔꯤꯗꯅ a ꯑꯃꯁꯨꯡ b ꯚꯦꯂꯨꯁꯦ ꯑꯦꯅꯤ ꯚꯦꯂꯨ ꯄꯨꯠ ꯇꯧꯕ ꯑꯦꯅꯤ ꯚꯦꯂꯨ ꯂꯧꯅꯤꯡꯕ ꯂꯧꯁꯤꯜꯂꯣꯕ ꯑꯦꯅꯤ ꯚꯦꯂꯨ ꯄꯨꯠ ꯇꯧꯁꯤꯜꯂꯣ ꯑꯗꯨꯒ ꯑꯪꯀꯁꯨ ꯍꯣꯠ ꯃꯇꯝꯗ ꯂꯦꯐ ꯁꯥꯏꯠꯀ ꯔꯥꯏꯠ ꯁꯥꯏꯠꯀꯁꯦ ꯑꯗꯨꯝ ꯑꯣꯜꯋꯦꯁ ꯆꯨꯝꯕ ꯂꯩꯅꯦꯕ ꯑꯀꯣꯟꯕꯒꯤ ꯏꯀ꯭ꯋꯦꯁꯟ ꯅꯝꯕꯔ ꯁꯤꯒꯤ 2ꯁꯦ ꯑꯍꯥꯟꯕꯒꯤ ꯏꯀ꯭ꯋꯦꯁꯟ ꯅꯝꯕꯔ 1 ꯍꯥꯏꯔꯁꯦ ꯁꯤꯒꯤ ꯏꯀ꯭ꯋꯦꯁꯟ ꯅꯝꯕꯔ 2ꯁꯤꯗꯗꯤ ꯌꯥꯎꯔꯤꯕ ꯚꯦꯔꯤꯑꯦꯕꯜ a ꯑꯃꯁꯨꯡ b ꯚꯦꯂꯨꯁꯤ ꯑꯦꯅꯤ ꯚꯦꯂꯨ ꯄꯨꯠ ꯇꯧꯕ ꯃꯇꯝꯗ ꯂꯦꯐ ꯑꯃꯁꯨꯡ ꯔꯥꯏꯠ ꯁꯥꯏꯠꯁꯤ ꯃꯥꯟꯅꯔꯒ ꯂꯩꯌꯦꯕ ꯑꯗꯨꯒ ꯑꯍꯥꯟꯕꯒꯤ ꯏꯀ꯭ꯋꯦꯁꯟ ꯅꯝꯕꯔ 1ꯁꯤꯗꯗꯤ ꯂꯦꯐ ꯁꯥꯏꯠꯀ ꯔꯥꯏꯠ ꯁꯥꯏꯠꯀꯁꯦ ꯁꯀꯤ ꯚꯦꯂꯨꯁꯤꯅ ꯑꯩꯈꯣꯏ 2 ꯁꯤꯟ ꯃꯇꯝꯗ ꯂꯦꯐ ꯁꯥꯏꯠ ꯔꯥꯏꯠ ꯁꯥꯏꯠ ꯃꯥꯟꯅꯩ ꯑꯗꯨ x ꯚꯦꯂꯨꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ 3 ꯁꯤꯟ ꯇꯥꯔꯒꯗꯤ ꯂꯦꯐ ꯁꯥꯏꯠꯇ ꯀꯌꯥ ꯇꯥꯔꯦ ꯂꯦꯐ ꯁꯥꯏꯠꯇꯅ 6 ꯇꯥꯔꯅꯤ ꯁꯤ 3 ꯁꯤꯟ ꯇꯥꯔꯒꯗꯤ 3ꯒ 3ꯒ 6 ꯇꯥꯔꯣꯏꯗ꯭ꯔꯣ ꯔꯥꯏꯠ ꯁꯥꯏꯠꯇꯅ 5ꯅꯤ ꯔꯥꯏꯠ ꯁꯥꯏꯠꯇꯅ 5ꯅꯤ ꯇꯥꯗꯣꯏꯁꯦ ꯑꯗꯨ ꯂꯦꯐ ꯁꯥꯏꯠꯀ ꯔꯥꯏꯠ ꯁꯥꯏꯠꯀ ꯚꯦꯂꯨ ꯑꯅꯤꯁꯤ ꯃꯥꯟꯅꯕ ꯂꯦꯐ ꯁꯥꯏꯠꯅ 5 ꯔꯥꯏꯠ ꯁꯥꯏꯠꯅ 6 ꯑꯅꯤꯁꯤ ꯚꯦꯂꯨ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯟꯅꯗ꯭ꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯍꯥꯟꯕꯒꯤ ꯏꯀ꯭ꯋꯦꯁꯟꯁꯤꯗꯗꯤ ꯀꯩꯗꯧꯔꯦ xꯀꯤ ꯚꯦꯂꯨꯁꯦ ꯑꯣꯡꯂꯤ 2 ꯁꯤꯡꯀꯥꯟꯗ ꯆꯨꯝꯃꯦꯕ ꯂꯦꯐ ꯁꯥꯏꯠ ꯔꯥꯏꯠ ꯁꯥꯏꯠ ꯃꯥꯟꯅꯩꯕ 3 ꯁꯤꯡꯀꯥꯟꯗꯗꯤ ꯃꯥꯟꯅꯗ꯭ꯔꯦꯀꯣ ꯃꯇꯝ ꯆꯨꯞꯄꯗ ꯆꯨꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯍꯥꯟꯕꯒꯤ ꯏꯀ꯭ꯋꯦꯁꯟꯁꯤꯅ ꯏꯀ꯭ꯋꯦꯁꯟ ꯈꯛ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯅꯤ ꯃꯥꯏ ꯃꯃꯤꯡꯁꯤꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯒꯤ ꯏꯀ꯭ꯋꯦꯁꯟꯁꯤꯅ ꯑꯃꯨꯛ ꯏꯀ꯭ꯋꯦꯁꯟ ꯀꯧꯔꯝꯕꯗꯒꯤ ꯃꯥꯗꯤ ꯑꯦꯅꯤ ꯚꯦꯂꯨ ꯄꯨꯠ ꯇꯧꯕꯗ ꯃꯥꯒꯤ ꯏꯀ꯭ꯋꯦꯁꯟꯁꯤꯒꯤ ꯂꯦꯐ ꯑꯃꯁꯨꯡ ꯔꯥꯏꯠ ꯁꯥꯏꯠ ꯃꯥꯟꯅꯩ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯝ ꯃꯇꯝ ꯆꯨꯞꯄꯗ ꯆꯨꯝꯃꯒ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯁꯦ ꯏꯀ꯭ꯋꯦꯁꯟ ꯀꯧꯔꯝꯕꯗꯣ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯍꯥꯏꯅ ꯀꯧꯕ ꯌꯥꯔꯦꯕ ꯀꯣ ꯃꯇꯥꯡꯁꯤꯗꯗꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯍꯥꯏꯕ ꯃꯤꯡꯊꯣꯟꯁꯦ ꯁꯤꯖꯤꯟꯅꯔꯛꯑꯅꯦꯕ ꯑꯩꯈꯣꯏꯅ ꯀꯣ ꯌꯥꯟꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯔꯦꯀꯣ ꯁꯦ ꯑꯗꯨꯅ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯁꯨꯡ ꯏꯀ꯭ꯋꯦꯁꯟ ꯈꯦꯠꯅꯔꯤꯁꯦ ꯑꯗꯨꯅꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯨ ꯏꯀ꯭ꯋꯦꯁꯟꯅꯤ ꯃꯥꯅ ꯑꯦꯅꯤ ꯚꯦꯂꯨ ꯄꯨꯠ ꯇꯧ ꯆꯨꯝꯕ ꯂꯩꯗꯣꯏꯅꯦ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯆꯤꯟꯐꯥ ꯄꯨꯊꯣꯛꯇꯕ ꯌꯥꯗꯦ ꯃꯉꯣꯟꯗ ꯕꯦꯁ ꯇꯧꯔꯒ ꯀꯣꯏꯁꯟ ꯌꯥꯝ ꯍꯪꯉꯦꯕ ꯑꯗꯣ ꯑꯥꯏꯗꯦꯟꯇꯤꯇꯤ ꯁꯝ ꯀꯣ ꯁꯝ ꯅꯠꯇꯦ ꯑꯥꯏꯗꯦꯟꯇꯤꯇꯤ ꯂꯣꯏꯅ ꯈꯪꯖꯤꯜꯂꯗꯝ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤꯡ ꯀꯣ ꯑꯥꯏꯗꯦꯟꯇꯤꯇꯤꯁ ꯑꯜꯖꯦꯕ꯭ꯔꯥꯏꯛ ꯑꯥꯏꯗꯦꯟꯇꯤꯇꯤꯁ ꯑꯜꯖꯦꯕ꯭ꯔꯥ ꯁꯤꯖꯤꯟꯅꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤꯡ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯩ ꯈꯪ ꯂꯩꯔꯕ a² + b² ꯀꯌꯥꯅꯣ ꯁꯤ ꯐꯣꯔꯃꯨꯂꯥꯁꯦ ꯀꯩꯅꯣ ꯁꯤ ꯐꯣꯔꯃꯨꯂꯥ ꯀꯩ ꯃꯥꯟꯅꯩꯕ a + b ² ꯃꯥꯟꯅꯩ ꯍꯥꯏꯗꯅ ꯀꯣ ꯑꯗꯒꯤ ꯅꯝꯕꯔ 2ꯗ a² + b² - twice ab ꯀꯩ ꯃꯥꯟꯅꯕ a - b ² ꯃꯥꯟꯅꯩꯗꯅ ꯁꯦ ꯈꯪꯖꯤꯜꯂꯣꯕ ꯅꯝꯕꯔ 3 ꯍꯧꯖꯤꯛ a + b ² ꯁꯤ ꯖꯒꯥꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ
4ab ꯇꯧꯁꯤꯜꯂꯣ ꯁꯤꯗꯤ ꯀꯩ ꯇꯥꯅꯤ a minus b whole square ꯃꯥꯟꯅꯅꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯁꯤ ꯁꯥꯗꯣꯛꯑꯒ ꯇꯧꯅꯦ ꯁꯤ ꯅꯪ ꯁꯥꯗꯣꯛꯑꯅꯤ ꯁꯤ ꯀꯩ ꯇꯥꯒꯦ ꯌꯦꯡꯁꯤꯀꯣ ꯂꯦꯐ ꯁꯥꯏꯗꯁꯤ ꯁꯥꯗꯣꯛꯁꯦꯕ ꯂꯦꯐ ꯁꯥꯏꯗꯁꯤ ꯅꯪ ꯁꯥꯗꯣꯛ ꯃꯇꯝꯗ a square plus b square plus twice ab ꯂꯥꯛꯑꯅꯤꯀꯣ ꯁꯣꯝꯗ minus 4ab ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯁꯦ a square plus b square minus twice ab ꯂꯥꯛꯑꯅꯤ ꯁꯣꯝꯗꯅ ꯀꯩꯅꯣ ꯁꯤ ꯚꯦꯂꯨꯁꯦ a square plus b square minus twice ab ꯁꯨꯃꯥꯏꯅ ꯃꯥꯅ ꯂꯩꯇ꯭ꯔꯣ ꯑꯅꯤꯁꯦ ꯃꯥꯟꯅꯗ꯭ꯔꯣ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯗꯤ a plus b whole square minus 4ab ꯇꯧꯕꯁꯦ a minus b whole square ꯑꯩꯅ ꯅꯣꯏꯗ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩ ꯁꯨꯝꯕ ꯑꯜꯖꯦꯕ꯭ꯔꯥꯒꯨꯝꯕ ꯑꯪꯀꯁꯤꯗꯗꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯆꯤꯡꯐꯥ ꯄꯪꯄꯨ ꯄꯨꯒꯅꯨ ꯁꯨꯃꯥꯏꯅ ꯁꯥꯗꯣꯛ ꯁꯥꯖꯤꯟ ꯈꯪꯅ ꯆꯠꯈꯣꯕꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯒꯅꯤ ꯑꯗꯣ ꯔꯣꯃꯥꯟ ꯅꯝꯕꯔ 3ꯁꯦ ꯁꯤꯗꯩ ꯕꯦꯁ ꯇꯧꯔꯒ ꯔꯣꯃꯥꯟ ꯅꯝꯕꯔ 4ꯗꯁꯨ ꯁꯨꯃꯥꯏꯅ ꯂꯩ a minus b whole squareꯁꯤꯗ plus 4ab ꯇꯤꯟꯁꯤꯜꯂꯣ ꯑꯗꯨ ꯇꯥꯔꯗꯤ ꯀꯌꯥ ꯇꯥꯔꯅꯤ a plus b whole square ꯁꯨꯃꯥꯏꯅ ꯁꯤ ꯐꯣꯔꯃꯨꯂꯥꯁꯤꯡ ꯁꯨꯃꯥꯏꯅ ꯐꯥꯗꯣꯛꯄ ꯑꯗꯒꯤ a minus b whole squareꯒ plus a plus b whole squareꯒ ꯑꯅꯤ ꯇꯤꯁꯤꯟꯅꯔꯒ ꯀꯩ ꯇꯥꯏ ꯁꯤ ꯑꯅꯤ ꯇꯤꯁꯤꯟꯅꯔꯒ ꯀꯌꯥ ꯇꯥꯅꯤ ꯑꯝꯇ ꯌꯦꯡꯉꯣꯕ ꯑꯗꯨ ꯃꯥꯏꯅꯁ ꯇ꯭ꯋꯥꯏꯁ ꯀꯩꯅꯣꯅꯤ ꯇ꯭ꯋꯥꯏꯁ a square ꯂꯥꯛꯀꯅꯤ ꯅꯪꯅ ꯁꯥꯗꯣꯛꯄꯗꯨ ꯅꯁꯥꯅ ꯇꯝꯖꯧꯕ ꯁꯨꯝꯕꯁꯦ a square plus b square minus twice ab ꯂꯥꯛꯑꯅꯤꯀꯣ ꯀꯣꯂꯣꯝ ꯄꯥꯏꯔ ꯁꯨꯃꯥꯏꯅ ꯍꯣꯠ ꯁꯥꯟꯅꯒꯗꯕꯅꯤ ꯁꯤꯅ a square plus b square ꯁꯤꯅ plus twice ab ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯑꯗꯨꯇꯥꯔꯗꯤ ꯀꯩ ꯇꯥꯔꯦꯁꯦ ꯇ꯭ꯋꯥꯏꯁ abꯁꯤ ꯁꯤ ꯀꯛꯊꯠꯅꯔꯣꯏꯗ꯭ꯔꯣ ꯀꯅꯥꯅ ꯀꯛꯅꯔꯤꯁꯤꯗ ꯁꯤ ꯀꯛꯅꯗ꯭ꯔꯣ ꯇ꯭ꯋꯥꯏꯁ ab ꯀꯛꯅꯗ꯭ꯔꯣ ꯁꯤ ꯇ꯭ꯋꯥꯏꯁ ab ꯁꯤ ꯀꯛꯅꯈ꯭ꯔꯅꯤꯀꯣ ꯑꯗꯨꯗꯤ a square ꯑꯃ ꯂꯩꯔꯦ ꯁꯤꯗ a square ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯤ ꯄꯨꯟꯅ ꯀꯌꯥ ꯇꯥꯔꯦ ꯇ꯭ꯋꯥꯏꯁ ꯂꯥꯛꯑꯅꯤ a square ꯑꯅꯤ ꯇꯤꯁꯤꯟꯅꯗꯤ ꯇ꯭ꯋꯥꯏꯁ ꯂꯥꯛꯑꯦ b square ꯁꯤꯗ ꯑꯃ ꯂꯩꯔꯦ ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯇ꯭ꯋꯥꯏꯁ b square ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯦꯕ ꯑꯗꯨꯅꯤ ꯑꯩꯅ ꯉꯁꯥꯏ ꯁꯤꯗ ꯇ꯭ꯋꯥꯏꯁ a square ꯍꯥꯏꯔꯒ ꯇ꯭ꯋꯥꯏꯁ b square ꯏꯗꯨ ꯀꯃꯟ ꯂꯧꯊꯣꯛꯑꯒ a 2ꯁꯤ ꯀꯃꯟ ꯂꯧꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯊꯝꯃꯁꯨ ꯌꯥꯔꯦ ꯑꯗꯣ ꯁꯤ ꯐꯣꯔꯃꯨꯂꯥꯁꯤ ꯁꯨꯃꯥꯏꯅ ꯃꯊꯪ ꯃꯊꯪ ꯁꯥꯗꯣꯛꯄꯁꯦ ꯈꯪꯅ ꯈꯪꯅ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯂꯩꯔꯤ ꯅꯝꯕꯔ 6ꯗ ꯅꯝꯕꯔ 6ꯇ ꯁꯨꯃꯥꯏꯅ ꯑꯅꯤꯁꯤ ꯈꯥꯏꯗꯣꯛꯅꯔꯁꯤꯅꯦ a plus b whole square a minus b whole square ꯁꯤ ꯐꯣꯟꯗꯤ ꯀꯌꯥ ꯇꯥꯔꯤ ꯅꯣꯏ ꯎ ꯉꯝꯕ꯭ꯔꯁꯦ ꯁꯤꯗꯤ ꯅꯣꯏꯅ ꯍꯥꯏꯅꯔꯣ ꯐꯣꯟ ꯀꯌꯥ ꯇꯥꯅꯤ ꯁꯤ ꯐꯣꯟ ꯀꯌꯥ ꯇꯥꯅꯤ Four ꯆꯨꯝꯕ ꯌꯥꯎ AB. ꯍꯥ ꯆꯨꯝꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦꯅꯦ ꯍꯥꯏꯔꯣꯅꯦ Twice a square minus twice b square. ꯁꯤꯒꯤꯁꯦ ꯍꯣꯔꯦn 4ab ꯇꯥꯔꯛꯑꯣꯏꯗ꯭ꯔꯣ ꯎꯕ ꯉꯝꯃꯛꯀꯗꯣꯏꯅꯦꯀꯣ ꯁꯤ ꯌꯦꯡꯉꯣ a square 4ab ꯇꯥꯏ ꯍꯥꯏꯕ ꯌꯥꯎꯔꯛꯏꯁꯨ ꯃꯌꯥꯝ ꯍꯥꯏꯔꯦ ꯕꯦꯁ a square plus b square twice ab ꯅꯤꯀꯣ ꯁꯦ ꯑꯃ ꯍꯥꯏꯔꯦ ꯁꯤ ꯍꯣꯔꯦꯟ ꯃꯥꯏꯅꯁ ꯍꯥꯏꯔꯒ ꯁꯤ ꯖꯒꯥꯁꯦ ꯁꯥꯗꯣꯛꯀꯥꯟꯗ a square plus b square minus twice ab ꯅꯠꯇ꯭ꯔꯣ ꯁꯤ ꯐꯣꯔꯃꯨꯂꯥꯁꯤꯅ ꯑꯗꯣ ꯍꯣꯔꯦꯟ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯏꯅꯁ ꯃꯃꯥꯡ ꯕ꯭ꯔꯦꯀꯦꯠ ꯃꯃꯥꯡꯗ ꯃꯥꯏꯅꯁ ꯂꯩꯈꯤꯕꯁꯦ ꯕ꯭ꯔꯦꯀꯦꯠ ꯃꯃꯥꯡ ꯃꯥꯏꯅꯁ ꯂꯩꯕꯁꯦ ꯄꯨꯔꯤꯑꯗꯤ a square minus b square plus twice ab ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯂꯥꯛꯈ꯭ꯔꯅꯦꯕ ꯑꯗꯨꯗꯤ ꯀꯩꯗꯧꯔꯁꯦ माइनस ए स्क्वायर का प्लस ए स्क्वायर का प्लस बी स्क्वायर का माइनस कक्थꯠꯅꯔꯅ ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯦ ꯁꯣꯝꯗ ꯇꯥꯍꯧꯔꯤꯁꯦ ꯇ꯭ꯋꯥꯏꯁ ꯑꯦ ꯕꯤꯁꯤꯒ ꯁꯤ ꯇ꯭ꯋꯥꯏꯁ ꯑꯦ ꯕꯤ ꯑꯅꯤꯁꯤꯅꯗꯤ 4ab ꯇꯥꯍꯧꯗ꯭ꯔꯣ ꯁꯨꯃꯥꯏꯅ ꯑꯗꯣ ꯑꯩꯅ ꯐꯣꯔꯃꯨꯂꯥꯗ ꯁꯤ ꯏꯔꯦ ꯇꯨ ꯁꯨꯃꯥꯏꯅ ꯁꯥꯗꯣꯛꯄꯁꯦ ꯈꯪꯅ ꯈꯪꯅ ꯀꯣ ꯅꯣꯏꯁꯨ ꯍꯌꯦꯡ ꯊꯥꯡꯗꯣꯛꯀ ꯊꯥꯡꯖꯤꯟꯒ ꯃꯌꯥꯝꯁꯦ ꯍꯩꯅꯅꯕꯒꯤꯗꯃꯛꯇ ꯈꯪꯅ ꯈꯪꯅ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯄꯥꯍꯟꯅꯤꯡꯉꯦ ꯑꯩꯗꯤꯀꯣ ꯅꯣꯏꯁꯦ ꯌꯥꯔꯦꯀꯣ ꯑꯥꯏꯗꯦꯟꯇꯤꯇꯤ ꯁꯤꯅ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ ꯃꯌꯥꯝ ꯂꯩꯔꯤꯕꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ a ꯁ꯭ꯀ꯭ꯋꯥꯔ ꯃꯥꯏꯅꯁ b ꯁ꯭ꯀ꯭ꯋꯥꯔ ꯌꯥꯝ ꯇꯣꯏꯅ ꯆꯪꯕ ꯐꯣꯔꯃꯨꯂꯥ ꯑꯃ ꯂꯥꯛꯑꯦ ꯁꯤ a + b ꯍꯣꯜ ꯏꯟꯇꯨ a - b ꯀꯩ ꯍꯥꯏꯅ ꯂꯩꯗꯥꯏꯅꯦ ꯁꯦ ꯅꯠꯇ꯭ꯔꯣ a + b ꯍꯣꯜ ꯏꯟꯇꯨ a - b ꯍꯥꯏꯅ ꯂꯩꯔꯦ ꯁꯤ ꯈꯪꯖꯤꯜꯂꯣ ꯁꯤꯁꯤꯡꯁꯤꯀꯣ ꯃꯁꯤꯗ ꯕꯦꯁ ꯇꯧꯕ ꯀꯣꯏꯁꯟꯁꯦ ꯑꯗꯨꯝ ꯑꯜꯖꯦꯕ꯭ꯔꯥꯗꯣ ꯁꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤꯡꯁꯦ ꯑꯃꯒ ꯍꯥꯏꯔꯝꯒꯦ ꯃꯔꯛꯊꯠꯅ ꯑꯩꯅ ꯅꯣꯏꯗ ꯄꯥꯍꯜꯂꯤꯕ ꯁꯤꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤꯡꯁꯦ ꯍꯌꯦꯡ ꯇꯣꯄꯤꯛ ꯆꯦꯞꯇꯔ ꯑꯃ ꯂꯩꯕꯅꯦꯕ ꯁꯤꯝꯄ꯭ꯂꯤꯐꯤꯀꯦꯁꯟ ꯍꯥꯏꯅ ꯁꯤꯝꯄ꯭ꯂꯤꯐꯤꯀꯦꯁꯟ ꯍꯥꯏꯕꯁꯤ ꯆꯦꯞꯇꯔ ꯑꯃ ꯂꯩꯅꯦꯕꯀꯣ ꯁꯤꯒꯤ ꯁꯤꯝꯄ꯭ꯂꯤꯐꯤꯀꯦꯁꯟ ꯍꯥꯏꯕꯁꯤꯗꯁꯨ ꯀꯣ ꯁꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯕꯦꯁ ꯇꯧꯕ ꯁꯤ ꯕꯦꯁ ꯇꯧꯕ ꯁꯤꯝꯄ꯭ꯂꯤꯐꯤꯀꯦꯁꯟ ꯀꯣꯏꯁꯟ ꯃꯌꯥꯝ ꯂꯩꯌꯦꯕ
ꯌꯥꯝꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯃꯔꯛꯇꯅ ꯑꯩ ꯍꯥꯏꯔꯝꯕ ꯌꯥꯏ ꯀꯣꯏꯁꯟ ꯑꯃ ꯍꯦꯛ ꯍꯥꯏꯔꯕꯗ 7.28 into 7.28 ꯀꯣ ꯃꯥꯏꯅꯁ ꯁꯨꯃꯥꯏꯅ ꯍꯥꯏꯔꯁꯤꯅꯦ ꯀꯣꯏꯁꯟꯁꯤ ꯁꯤ ꯁ꯭ꯀ꯭ꯋꯥꯔ ꯇꯞꯄꯒꯦꯕ ꯃꯥꯏꯅꯁ ꯀꯣ ꯁꯤ ꯚꯦꯂꯨ ꯀꯌꯥ ꯇꯥꯒꯦꯅ ꯁꯨꯝ ꯍꯪꯉꯛꯑꯦꯕ ꯁꯤ ꯀꯃꯥꯏꯅ ꯍꯣꯠꯇꯣꯔꯤꯒꯦ ꯁꯤ ꯑꯥꯏꯗꯦꯟꯇꯤ ꯕꯦꯁꯅꯦꯕ ꯃꯊꯛꯇ ꯄꯥꯜꯂꯤꯁꯤ ꯁꯤ ꯑꯦ ꯁꯥꯔꯦ ꯈꯜꯂꯣ ꯑꯦ ꯁ꯭ꯀ꯭ꯋꯥꯔ ꯃꯥꯏꯅꯁ ꯕꯤ ꯁ꯭ꯀ꯭ꯋꯥꯔ ꯃꯑꯣꯡ ꯂꯩꯔꯗ꯭ꯔꯣ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯊꯛ ꯂꯩꯔꯤꯗꯤ ꯑꯦ ꯄ꯭ꯂꯁ ꯕꯤ ꯅꯠꯇ꯭ꯔꯣ ꯑꯦ ꯄ꯭ꯂꯁ ꯕꯤ ꯂꯥꯛꯑꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯦ ꯃꯥꯏꯅꯁ ꯕꯤꯗꯤ ꯁꯤ ꯅꯠꯇ꯭ꯔꯣ 7.28 ꯃꯥꯏꯅꯁ 3.14 ꯅꯠꯇ꯭ꯔꯥ ꯃꯈꯥꯗꯅ ꯀꯌꯥ 10.42 ꯑꯗꯣ ꯁꯤ ꯇꯤꯁꯤꯟꯅꯕꯅ ꯁꯤꯅꯤ ꯇꯤꯁꯤꯟꯅꯕ ꯐꯣꯟ ꯀꯌꯥ ꯇꯥꯅꯤꯁꯦ 10.42 ꯇꯥꯗ꯭ꯔꯣ ꯁꯤꯅꯤ ꯇꯤꯁꯤꯟꯅꯕ ꯑꯗꯨ ꯇꯥꯔꯗꯤ ꯁꯤꯒꯤ ꯚꯦꯂꯨꯁꯤ ꯀꯛꯊꯠꯅꯔꯣꯏꯗ꯭ꯔꯥ ꯑꯗꯨꯗꯤ ꯑꯗꯨ ꯁꯤ ꯖꯒꯥꯁꯤꯒ ꯁꯤ ꯀꯛꯅꯈ꯭ꯔꯅꯦꯕ ꯑꯗꯨꯗꯤ ꯀꯅꯥ ꯁꯤꯅ ꯑꯟꯁꯥꯔ ꯊꯥꯍꯧꯔꯗ꯭ꯔꯥ ꯑꯗꯨ ꯀꯌꯥ ꯇꯥꯔꯦ 7.28ꯗꯒꯤ 3.14 ꯈꯥꯏꯗꯣꯛꯑꯗꯤ ꯀꯌꯥ ꯇꯥꯔꯦ 4.13 ꯇꯥꯔꯦ ꯁꯤꯅ ꯑꯟꯁꯥꯔ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯏꯆꯝ ꯆꯝꯅ ꯑꯥꯏꯗꯦꯟꯇꯤꯇꯤ ꯄꯥꯟꯕꯀꯣ ꯁꯤ ꯑꯩꯅ ꯑꯔꯥꯏꯕ ꯑꯃꯁꯨꯡ ꯄ꯭ꯔꯃꯥꯟ ꯇꯧꯕꯩ ꯋꯥꯅꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤꯅ ꯍꯌꯦꯡ ꯑꯇꯣꯞꯄ ꯆꯦꯞꯇꯔꯗꯁꯨ ꯆꯪꯉꯦ ꯍꯥꯏꯕꯗꯨ ꯁꯨꯝ ꯎꯠꯂꯝꯕꯩ ꯋꯥꯅꯤ ꯀꯣꯏꯁꯟꯁꯤ ꯌꯥꯎꯔꯒ ꯄ꯭ꯔꯨꯞ ꯇꯧꯔꯝꯕꯩ ꯋꯥꯅꯤꯗ ꯑꯩꯅꯀꯣ ꯁꯤꯃ ꯈꯪꯖꯤꯜꯂꯣ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯗ ꯌꯦꯡꯉꯣ ꯁꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯤꯀꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯁꯤꯃ ꯑꯥꯏꯗꯦꯟꯇꯤꯇꯤ ꯂꯩꯔꯤ ꯑꯗꯒꯤ ꯑꯃ a + b + c ꯍꯣꯜ ꯁ꯭ꯀ꯭ꯋꯥꯔꯁꯤ ꯀꯌꯥ ꯇꯥꯏ ꯀꯣꯂꯣꯝ ꯌꯥꯎꯔ ꯇꯧꯒꯗꯧꯅꯤꯀꯣ ꯆꯤꯟꯐꯥ ꯄꯨꯕ ꯌꯥꯗꯦ ꯃꯦꯊꯃꯦꯇꯤꯛꯁꯇꯗꯤ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤꯁꯤ ꯃꯨꯟꯅ ꯇꯥꯎ a square + b square + c square + twice ab + twice bc + twice ca ꯅ ꯂꯥꯛꯇꯣꯏꯅꯦ ꯁꯤ ꯀꯃꯟ ꯂꯧꯔ ꯌꯥꯏꯀꯣ ꯁꯤ ꯖꯒꯥꯁꯦ ꯑꯩꯈꯣꯏꯅ ꯀꯃꯟ ꯂꯧꯊꯣꯛꯑ ꯊꯝ ꯌꯥꯏ 2ꯁꯤ ꯀꯃꯟ ꯂꯧꯊꯣꯛꯑꯗꯤ ab + bc + ca ꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯣ ꯁꯤ ꯈꯪ ꯇꯥꯔꯒꯗꯤ ꯁꯤꯗ ꯕꯦꯁ ꯇꯧꯕ ꯐꯣꯔꯃꯨꯂꯥ ꯑꯃ ꯍꯌꯦꯡ ꯑꯪꯀ ꯍꯣꯠꯄꯗ ꯅꯣꯏ ꯁꯨꯃꯥꯏꯅ ꯌꯥꯎꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯕ a - b - c ꯍꯣꯜ ꯁ꯭ꯀ꯭ꯋꯥꯔ ꯍꯥꯏꯗꯤ ꯐꯣꯔꯃꯨꯂꯥꯁꯤ ꯀꯃꯥꯏꯅ ꯂꯥꯛꯑꯅꯤ ꯍꯧꯖꯤꯛꯀꯤ ꯃꯊꯛꯀꯤ ꯐꯣꯔꯃꯨꯂꯥꯁꯤ ꯄꯥꯜꯂ ꯍꯥꯏꯔꯣꯅꯦ ꯑꯦꯒꯤ ꯁ꯭ꯀ꯭ꯋꯥꯔꯗꯤ ꯁꯤ ꯂꯥꯛꯑꯅꯤꯀꯣ ꯕꯤ ꯁꯥꯔꯤꯁꯦ ꯃꯥꯏꯅꯁ ꯕꯤꯒꯤ ꯁ꯭ꯀ꯭ꯋꯥꯔꯗꯤ ꯁꯤꯁꯨ + b ꯁ꯭ꯀ꯭ꯋꯥꯔ ꯂꯥꯛꯑꯅꯤ ꯁ꯭ꯀ꯭ꯋꯥꯔ ꯇꯧꯀꯥꯟꯗ ꯄ꯭ꯂꯁ ꯉꯥꯛꯇ ꯂꯥꯛꯑꯅꯤ ꯃꯥꯏꯅꯁ ꯁꯤꯛꯁꯀꯤ ꯁ꯭ꯀ꯭ꯋꯥꯔ ꯇꯥꯔꯗꯤ + c ꯁ꯭ꯀ꯭ꯋꯥꯔ ꯂꯥꯛꯑꯅꯤꯀꯣ ꯇ꯭ꯋꯥꯏꯁ ꯑꯦ ꯕꯤ ꯅꯠꯇ꯭ꯔꯣ ꯂꯥꯛꯇꯣꯏꯁꯦ ꯇ꯭ꯋꯥꯏꯁ ꯁꯥꯔꯅꯤ ꯑꯦꯒ ꯕꯤꯒ ꯄꯨꯏꯅꯗꯤ ꯑꯦꯒ ꯕꯤꯒꯗꯤ ꯀꯩꯅꯣ ꯑꯦꯅ ꯄ꯭ꯂꯁꯅꯤ ꯕꯤꯅ ꯃꯥꯏꯅꯁꯅꯤ ꯑꯗꯨꯗꯤ ꯃꯥꯏꯅꯁꯀ ꯄ꯭ꯂꯁ ꯄꯨꯏꯅꯗꯤ ꯃꯥꯏꯅꯁ ꯂꯥꯛꯑꯅꯤ ꯑꯗꯨ ꯃꯥꯏꯅꯁ ꯇ꯭ꯋꯥꯏꯁ ꯑꯦ ꯕꯤ ꯑꯗꯨ ꯃꯊꯪꯗ ꯕꯤꯒ ꯁꯤ ꯄꯨꯏꯅꯗꯣꯏ ꯅꯠꯇ꯭ꯔꯥ ꯁꯦ ꯐꯣꯔꯃꯨꯂꯥꯁꯦ ꯕꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯕꯤꯒ ꯁꯤꯒꯗꯤ ꯃꯥꯏꯅꯁꯀ ꯄꯨꯏꯅꯗꯤ ꯄ꯭ꯂꯁ ꯑꯣꯟꯈ꯭ꯔꯅꯤ + twice b c ꯁꯥꯏꯟꯁꯤ ꯌꯦꯡꯉꯣꯕ ꯆꯦꯛꯁꯤꯜꯂꯣꯕ ꯃꯊꯪꯗ ꯁꯤ ꯑꯦ ꯂꯥꯛꯇꯣꯏꯅꯤ ꯁꯤꯒ ꯑꯦꯒꯁꯤ ꯁꯥꯏꯟ ꯃꯥꯟꯅꯗꯦ ꯑꯗꯨ ꯇꯥꯔꯗꯤ ꯃꯥꯏꯅꯁ ꯊꯣꯔꯛꯑꯅꯤ ꯁꯥꯏꯟ ꯃꯥꯟꯅꯗꯕꯅꯤ ꯄꯨꯏꯅꯗꯤ ꯃꯥꯏꯅꯁ ꯊꯣꯔꯛꯑꯦ ꯑꯗꯨ ꯇ꯭ꯋꯥꯏꯁ ꯁꯤ ꯑꯦ ꯁꯨꯃꯥꯏꯅ ꯑꯗꯨ ꯃꯊꯛꯀꯤ ꯐꯣꯔꯃꯨꯂꯥꯗꯤ ꯁꯤ ꯁꯥꯗꯣꯛꯏꯁꯤ ꯁꯨꯃꯥꯏꯅ ꯑꯃ ꯈꯪꯉꯗꯤ ꯃꯌꯥꯝ ꯍꯩꯗꯕꯅꯤꯀꯣ ꯁꯤ ꯂꯩꯔꯦ ꯌꯥꯔꯕꯣ ꯁꯤꯐꯧ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯀꯤꯞ ꯌꯥꯎꯕꯒꯤ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯀꯤꯞꯀꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯀꯤꯞ ꯌꯥꯎꯕꯗ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯁꯤ ꯀꯣꯏꯁꯟ ꯍꯪꯒꯟꯕꯀꯣ a + b ꯍꯣꯜ ꯀ꯭ꯌꯨꯕ ꯀꯣ a + b ꯍꯣꯜ ꯀ꯭ꯌꯨꯕꯇꯤ ꯀꯩꯅꯣ ꯐꯣꯔꯃꯨꯂꯥꯁꯦ AQ plus thrice AB a ꯀ꯭ꯌꯨꯕ + b ꯀ꯭ꯌꯨꯕ + ꯀꯣ ꯐꯣꯔꯃꯨꯂꯥꯁꯦ thrice ab ꯀꯣ a + b ꯍꯣꯜ ꯁꯨꯃꯥꯏꯅ ꯐꯣꯔꯃꯨꯂꯥ ꯂꯩꯌꯦꯕ huh? ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯨꯟꯅ ꯇꯥꯔꯣ ꯑꯗꯣ ꯁꯤ ꯐꯣꯔꯃꯨꯂꯥꯁꯤ ꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯏꯕꯗꯤ ꯌꯥꯏꯕ ꯁꯤ ꯑꯃꯨꯛ ꯁꯥꯗꯣꯛꯑꯒ a ꯀ꯭ꯌꯨꯕ + b ꯀ꯭ꯌꯨꯕ + ꯁꯤꯒ ꯁꯤ ꯄꯨꯏꯅꯔꯣ thrice a bꯅ ꯄꯨꯏꯗ thrice Plus a A square b ꯁꯤ thrice a bꯁꯤꯅ ꯁꯤꯗꯪ ꯄꯨꯔꯤꯔꯦ ꯁꯤꯗꯪ ꯄꯨꯔꯤꯔꯗꯤ thrice B a B b ꯁ꯭ꯀ꯭ꯋꯥꯔ square. ꯅꯠꯇ꯭ꯔꯣ ꯁꯨꯃꯥꯏꯅ thrice a square b ꯁꯤꯅ + thrice a b square ꯁꯨꯃꯥꯏꯅ ꯂꯥꯛꯈ꯭ꯔꯦ ꯑꯗꯣ ꯐꯣꯔꯃꯨꯂꯥꯁꯦ ꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯁꯤꯅ ꯃꯇꯥꯡ ꯌꯥꯎꯔꯛꯀꯅꯤ ꯃꯇꯥꯡ ꯃꯇꯥꯡꯒꯤꯅꯦꯕꯀꯣ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩ ꯀꯣꯏꯁꯟ ꯑꯃ ꯍꯪꯒꯦ ꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯃꯊꯛꯀꯤ ꯁꯤ ꯐꯣꯔꯃꯨꯂꯥꯁꯦ ꯅꯣꯏꯒꯤꯗ ꯁꯥꯎꯟꯗꯣ ꯁꯤꯒꯤꯁꯦ ꯁꯤ ꯃꯊꯛ ꯐꯣꯔꯃꯨꯂꯥꯁꯦ ꯁꯤꯖꯤꯟꯅꯔꯒ ꯀꯣ ꯁꯤꯗꯒꯤ ꯑꯃꯨꯛ ꯁꯥꯗꯣꯛꯑꯣꯕ ꯁꯤꯗꯒꯤ ꯁꯥꯗꯣꯛꯁꯦꯕ ꯁꯤꯗꯒꯤ ꯑꯃꯨꯛ ꯀꯔꯤ ꯁꯥꯗꯣꯛꯁꯤꯒꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤ ꯄꯨꯊꯣꯛ ꯌꯥꯗ꯭ꯔꯥ a cube + b cube ꯁꯤ ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤ ꯖꯒꯥꯁꯤ ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯩꯗꯧꯔꯅꯦ
ꯁꯤ ꯖꯒꯥꯁꯤ ꯄꯨꯊꯣꯛꯀꯦ ꯇꯥꯔꯗꯤ ꯀꯩꯗꯧ ꯇꯥꯔꯦ minus A ꯉꯁꯥꯏꯒꯤ AB ꯁꯣꯝꯒꯤ a + b ꯍꯣꯜ ꯀ꯭ꯌꯨꯕꯁꯦ ꯁꯤ ꯂꯩꯔꯤꯉꯩꯁꯤꯗ माइनस थ्राइस ab a + b ꯁꯤ ꯆꯪꯉꯛꯑꯦꯕ ꯁꯤꯒꯤ ꯌꯨꯖꯦꯁ ꯂꯩꯕ ꯑꯩꯅ ꯇꯥꯛꯏꯁꯦ ꯃꯔꯝ ꯂꯩꯌꯦꯕ ꯃꯔꯝ ꯌꯥꯝ ꯆꯥꯎꯅ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯅꯣꯏꯗ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗ ꯀꯔꯤ ꯍꯥꯏꯈꯤꯕ ꯑꯩꯒꯤꯗꯤ आइडेंटिटी ꯍꯥꯟꯅ ꯇꯥꯛꯀꯅꯤ आइडेंटिटी ꯍꯥꯟꯅ ꯇꯥꯛꯑꯅꯤ ꯃꯊꯪꯗ ꯀꯔꯤ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕꯗꯣ आइडेंटिटी ꯃꯊꯪꯗ यूजफुल रीजन हाइना अना अगी यूजफुल रिजल्ट को याम कानब 40 फॉर्मूला 40 को अना कंपाइल तौजब याम थी कानारे हैबनी को सिन ख्वाइ मरु इन संगतुइनी यूजफुल रिजल्ट अमा कई प्रमाण तौगेब ताकते तालक तौ लेरबनी प्रमाण तौगेब को हैबदि अइन होरेन सुमार कदि इफ यौरकनी होरेन को x का 1/x का अनि तिसिनबई फोल जे a नि पिरमब सी पिरमब देन x cube plus 1/x cube की वैल्यू से अइन फॉर्मूला जे समाय लाक्तिबा a cube minus thrice a हाइना इरकने बसी सिदा यूजफुल रिजल्ट अमा फंगे को सी यारे को सी की यूजफुल रिजल्ट जे फंगे सी फंगी से कमाय लाइनो सी केदो सी कमाय लाइनो सी सॉल्व तौजे प्रूफ तौजे सी यूजफुल रिजल्ट है इन रिजल्ट है जे अइना अंक जो होतो का लास्ट ताको फूल दोनेबा रिजल्ट है जे समझिल्लग सिंपा फूलग छात्र सिंग द लाइन लाइन अंक हो आना शॉर्टकट की टाइप सेम वानेबा कोइनो को अदु येंगजेसे करी अप्लाई तौरिबा अइना होजि सिगी यूजफुल रिजन सेम मतमदा सिगी आइडेंटिटी जी यूज तौवे सिगी जे यंदब्रा अदुना अइना लेक्ता मतमदा आइडेंटिटी हना ताकनी आइडेंटिटी हना खंग कांदा यूजफुल रिजन पाइगदौनी हाइजे लेक्पा होजि फ्लो आइडिया देबा हना को आइडिया दे हाबनिदा प्रूफ तु तौरे येंगजि को कमाइन तौरग सिनै नोइजे होजि मान पिरामिड जी कइनो x plus 1/x के दोबा a ga माने पिरामिड नत्रो से मान पिरामिड जी अखोई स्क्वायरिंग तौरसे सी स्क्वायरिंग तौरसे स्क्वायरिंग तौबा दी सोम साइड सु स्क्वायर तौसिनबा सोम साइड सु लेफ्ट सु राइट सु स्क्वायर तौसिने अदुदी सॉरी स्क्वायर नाते क्यूबिंग तौतारे तकाव वे मथंग क्यूबिंग तौरे क्यूबिंग तौदी सी कैन a plus b होल क्यूब नत्रो a plus b होल क्यूब नत्रो तादुजा a plus b होल क्यूब तिके दौरे a क्यूब लाने अब a क्यूब सी फॉर्मूला से यूज तौदे अहानबगी सीमा से यूज तौदेने को सी जो के लाइबा a क्यूब प्लस करी b 1/x तिके नो b क्यूब आदि क्या लाने से सॉरी a क्यूब प्लस b क्यूब ला सी फॉर्मूला से मोंदो a क्यूब प्लस b क्यूब ला b क्यूब ती 1/x की क्यूब लाने प्लस थ्राइस a b हर a दी x b दी 1/x ले रहे अदो होल इनटू a प्लस b ला सी फॉर्मूला से पाले हनो को सी पाले अतियो अदो a प्लस b दी a सारे बदी a दी c प्लस b लाइक को अदो दियो सिना कन्ना सोमदना क्या ताबा a क्यूब तारे को से हम सुमाना अदो सीधी क्या तारे हो सीधी x x कथन नरबा अदो x क्यूब प्लस 1/x क्यूब थमौरो सोमदना 3 ले रहा x प्लस x का 1/x तिसनबदी क्या मान पिरमिड x का 1/x तिसनबदी a टाइम पिरम दाइने सी जगह जी a तारी नत्रो अदोदी थ्राइस a तारबा सोमदना a क्यूब लाए अदोदी के लाए के लाए हर कंदा x क्यूब प्लस 1/x क्यूब तो कहते सी a क्यूब ले हो रहा है उल तो वहां मचा कर दी माइनस थ्राइस a लाद्रो लाए अखोई करी फंगे कोन होजी फंगिस के ना x क्यूब का x क्यूब प्लस 1/x क्यूब बेलो a क्यूब माइनस थ्राइस a जी कना नो सिगी फंगी पोसे कायदि फंगपनो करी पिरम गा फंगे नो से सी फंगी जी कायदि फंगपनो द इफ x का 1/x का तिसिनबगी फोल दो a जी पिरम सी पिरम मगदी सी बेलो जी पिरम खांदा अखोइना सी लाइने सागी सिगी मागी पिरामिड बिलो क्यूब तौर माइनस थ्राइस लाइजे सी सिदा सादोकी मोंग जिने सेम प्रोसेस को सिदा अकोने सिदा सादोइजे सिदा सादोक्रिजी सिदगी सी अनि सादोकनाबई नियम जिने सी लाक्रिजी को सी मोंग जिने लाइजे यंदा भाई अदुना आइडेंटिटी सादोक साजिन जे खंग कांदा सिगी यूजफुल रीजन जो ज्ञान तारकदोइनेबा आइडेंटिटी सादो पाबा तंगदोनी लाइरिक पा मतमदा बोय कोलम पुन्ना यावरो पाद्रबा अदुदि हम काना देबको
ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯥꯗꯣꯛ ꯁꯥꯖꯤꯟ ꯇꯧꯔꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯥꯏꯇꯥꯔꯦ ꯃꯔꯝ ꯈꯪꯅ ꯈꯪꯅ ꯕ꯭ꯂꯥꯏꯟꯗ ꯆꯤꯟꯐꯥ ꯄꯨꯕ ꯅꯠꯇꯕ ꯑꯗꯨ ꯇꯥꯔꯗꯤ ꯕ꯭ꯂꯥꯏꯟꯗ ꯆꯤꯟꯐꯥ ꯄꯨꯈꯤꯕ ꯁꯥꯇ꯭ꯔꯗꯣ ꯍꯌꯦꯡ ꯍꯩꯔꯒꯁꯨ ꯃꯈꯣꯡ ꯁꯦꯡꯅ ꯍꯩꯕ ꯉꯝꯃꯣꯏꯕꯀꯣ ꯑꯩ ꯁꯦꯡꯅ ꯍꯥꯏꯍꯧꯒꯦꯕ ꯅꯣꯏꯗ ꯒ꯭ꯌꯥꯟ ꯇꯥꯔꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯏꯟꯁꯦ ꯑꯗꯣ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯅꯩꯅꯒꯦꯁꯤ ꯃꯌꯥꯝ ꯌꯥꯔꯤꯀꯣ ꯁꯦ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯃꯈꯥ ꯇꯥꯅ ꯅꯩꯅꯒꯦꯁꯤ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ a ꯃꯥꯏꯅꯁ b ꯍꯣꯜ ꯀ꯭ꯌꯨꯕ ꯍꯥꯏꯔꯗꯤ ꯐꯣꯔꯃꯨꯂꯥꯁꯦ a ꯀ꯭ꯌꯨꯕ ꯃꯥꯏꯅꯁ b ꯀ꯭ꯌꯨꯕ ꯃꯥꯏꯅꯁ ꯊ꯭ꯔꯥꯏꯁ ab ꯍꯥꯏꯔꯒ ꯍꯣꯜ ꯏꯟꯇꯨ a ꯃꯥꯏꯅꯁ b ꯑꯃꯨꯛꯀ ꯁꯥꯗꯣꯛꯑꯁꯨ ꯌꯥꯔꯤꯁꯤ a ꯀ꯭ꯌꯨꯕ ꯃꯥꯏꯅꯁ b ꯀ꯭ꯌꯨꯕ ꯄꯨꯔꯤꯅꯔꯣ ꯁꯤꯅ ꯊ꯭ꯔꯥꯏꯁ ab ꯁꯤ ꯄꯨꯔꯤꯗꯤ ꯃꯥꯏꯅꯁ ꯊ꯭ꯔꯥꯏꯁ a ꯁ꯭ꯀ꯭ꯋꯥꯔ b ꯅꯠꯇ꯭ꯔꯥ ꯁꯤꯅ ꯑꯃꯨꯛ ꯁꯤꯗ ꯑꯃꯨꯛ ꯄꯨꯔꯤꯗꯤ ꯃꯥꯏꯅꯁ ꯃꯥꯏꯅꯁ ꯄ꯭ꯂꯁ ꯂꯥꯛꯑꯅꯤ ꯊ꯭ꯔꯥꯏꯁ ab ꯁ꯭ꯀ꯭ꯋꯥꯔ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯉꯁꯥꯏꯗ ꯑꯗꯨꯃꯥꯏꯅ ꯐꯣꯔꯃꯨꯂꯥ ꯑꯃꯨꯛ ꯁꯦꯝꯃꯣ ꯁꯤꯒꯤ a ꯀ꯭ꯌꯨꯕ ꯃꯥꯏꯅꯁ b ꯀ꯭ꯌꯨꯕꯁꯤ ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤ ꯖꯒꯥꯁꯤ ꯁꯣꯝ ꯊꯝꯍꯧꯔꯦꯅ ꯈꯜꯂꯣ a ꯀ꯭ꯌꯨꯕ ꯃꯥꯏꯅꯁ b ꯀ꯭ꯌꯨꯕꯁꯦ ꯑꯗꯨ ꯁꯤ ꯖꯒꯥ ꯃꯅꯤꯡꯒꯤ ꯁꯔꯨꯛꯉꯩꯁꯦ ꯄ꯭ꯂꯁ ꯑꯣꯜꯂ ꯆꯠꯂꯣꯏꯗ꯭ꯔꯥ ꯁꯥꯏꯟ ꯆꯦꯟꯖ ꯇꯧꯔꯒ ꯅꯠꯇꯦ ꯁꯤꯗꯒꯤ ꯅꯠꯇꯦ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯦ ꯁꯨꯃꯥꯏꯅ ꯁꯤ ꯃꯇꯦꯛꯁꯦ ꯁꯤ ꯃꯇꯦꯛ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯑꯩ ꯁꯥꯎꯟꯗꯣ ꯈꯔ ꯊꯥꯔꯛꯀꯅꯨꯀꯣ ꯅꯣꯏ ꯁꯤ ꯐꯣꯔꯃꯨꯂꯥꯗ ꯑꯣꯏꯅ ꯌꯨꯁ ꯇꯧꯁꯦ ꯁꯤ a ꯃꯥꯏꯅꯁ b ꯍꯣꯜ ꯀ꯭ꯌꯨꯕꯁꯤ ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯗꯤ a ꯀ꯭ꯌꯨꯕ ꯃꯥꯏꯅꯁ b ꯀ꯭ꯌꯨꯕꯁꯤ ꯊꯝꯍꯧꯔꯣꯕ ꯁꯤꯗ ꯁꯤ ꯄꯨꯊꯣꯛꯀꯗꯕꯁꯤ ꯊꯝꯍꯧꯔꯣ ꯑꯗꯨꯗꯤ ꯑꯁꯤ ꯑꯁꯣꯝ ꯊꯥꯡꯈ꯭ꯔꯅꯤ ꯁꯤ ꯖꯒꯥꯁꯤ ꯊꯥꯡꯈ꯭ꯔꯣ ꯃꯥꯏꯅꯁ ꯌꯥꯎꯔꯒ ꯄꯨꯟꯅ ꯊꯥꯡꯈ꯭ꯔꯅꯤꯀꯣ ꯑꯁꯣꯝꯒꯤ ꯋꯥꯡꯃꯗ ꯂꯩꯁꯤꯅ ꯀꯅꯥ a ꯀ꯭ꯌꯨꯕ ꯃꯥꯏꯅꯁ b ꯍꯣꯜ ꯀ꯭ꯌꯨꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯂꯩꯁꯦ ꯁꯤ ꯃꯅꯤꯡꯁꯤꯗꯩꯗ ꯁꯤ ꯃꯥꯏꯅꯁ ꯂꯩꯕꯁꯤ ꯄ꯭ꯂꯁ ꯑꯣꯜꯂꯒ ꯊ꯭ꯔꯥꯏꯁ a b ꯀꯔꯤꯕ a ꯀꯔꯤꯕ ꯃꯥꯏꯅꯁ b ꯑꯅ ꯂꯥꯛꯑꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯁꯦ ꯁꯤ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯌꯨꯁꯐꯨꯜ ꯔꯤꯖꯟ ꯑꯃ ꯁꯥꯕꯗꯧ ꯀꯥꯟꯅꯅꯦꯕ ꯀꯔꯤ ꯌꯨꯁꯐꯨꯜ ꯔꯤꯖꯟ ꯌꯥꯝ ꯀꯥꯟꯅꯕ ꯔꯤꯖꯜ ꯑꯃ ꯌꯦꯡꯉꯁꯦꯕ ꯌꯨꯁꯐꯨꯜ ꯔꯤꯖꯜ ꯁꯤꯅ ꯀꯔꯤ ꯄꯤꯔꯝꯗꯣꯏꯅꯣ ꯁꯨꯃꯥꯏꯅ ꯏꯐ ꯑꯦꯛꯁꯀ 1 ꯕꯥꯏ ꯑꯦꯛꯁꯀꯁꯦ ꯃꯕꯥꯅꯤ ꯁꯝꯁꯦ ꯑꯦꯅꯤ ꯄꯤꯔꯝꯃꯕ ꯑꯇꯥꯗꯤ ꯗꯦꯟ ꯑꯦꯛꯁ ꯀ꯭ꯌꯨꯕ ꯁꯣꯔꯤ ꯁꯤꯒꯤꯁꯦ ꯀꯩꯅꯣꯅꯦ ꯑꯩ ꯍꯦꯛ ꯁꯣꯏꯒꯜꯂꯤꯁꯤꯅ ꯁꯨꯃꯥꯏꯅꯀꯣ ꯃꯥꯏꯅꯁ 1 ꯕꯥꯏ ꯑꯦꯛꯁꯁꯤ ꯄꯤꯔꯝꯃꯕ ꯁꯤ ꯑꯦꯅꯤ ꯄꯤꯔꯝꯃꯕ ꯑꯇꯥꯗꯤ ꯗꯦꯟ ꯑꯩꯈꯣꯏꯅ ꯑꯦꯛꯁ ꯀ꯭ꯌꯨꯕ ꯃꯥꯏꯅꯁ 1 ꯕꯥꯏ ꯑꯦꯛꯁ ꯀ꯭ꯌꯨꯕ ꯄꯨꯊꯣꯛꯄꯁꯦ ꯉꯁꯥꯏ ꯀꯩꯗꯧꯋꯦꯁꯦ a ꯃꯥꯏꯅꯁ b ꯍꯣꯜ ꯀ꯭ꯌꯨꯕ ꯄꯨꯊꯣꯛꯄꯁꯦ ꯀꯩ ꯂꯥꯛꯑꯦꯕꯁꯦ ꯉꯁꯥꯏꯒꯤ a ꯃꯥꯏꯅꯁ bꯒꯤ ꯚꯦꯂꯨꯗꯣ ꯑꯗꯨ ꯀ꯭ꯌꯨꯕ ꯇꯧꯕ a ꯃꯥꯏꯅꯁ bꯒꯤ ꯚꯦꯂꯨꯗꯣ ꯀ꯭ꯌꯨꯕ ꯇꯧꯕ ꯑꯗꯨ a ꯃꯥꯏꯅꯁ b ꯚꯦꯂꯨꯗꯤ ꯑꯩꯈꯣꯏꯗꯤ a ꯅꯠꯇ꯭ꯔꯣ ꯁꯤ ꯀ꯭ꯌꯨꯕ ꯇꯧꯁꯤꯜꯂꯅꯤ ꯑꯗꯨꯒ ꯄ꯭ꯂꯁ ꯂꯥꯛꯑꯅꯤꯀꯣ ꯁꯤ ꯄ꯭ꯂꯁ ꯂꯥꯛꯏꯗꯅ ꯁꯦ ꯄ꯭ꯂꯁ ꯂꯥꯛꯑꯒ ꯊ꯭ꯔꯥꯏꯁ a b ꯅꯠꯇ꯭ꯔꯣ ꯊ꯭ꯔꯥꯏꯁ ꯂꯩꯔꯦ ꯁꯤ aꯒ bꯒ ꯁꯥꯔꯤꯕ ꯄꯣꯠꯁꯤ a ꯅ xꯅꯤ bꯅ ꯀꯅꯥꯅꯣ 1 ꯕꯥꯏ xꯅꯤ ꯑꯅꯤꯁꯤ ꯀꯛꯅꯔꯒ ꯃꯥꯡꯈ꯭ꯔꯅꯤ 1 ꯇꯥꯈ꯭ꯔꯅꯦꯕꯀꯣ ꯑꯗꯣ ꯃꯅꯨꯡꯗ ꯂꯩꯕ a ꯃꯥꯏꯅꯁ b ꯚꯦꯂꯨꯗꯤ ꯀꯌꯥ ꯇꯥꯔꯦ a ꯃꯥꯏꯅꯁ bꯗꯤ a ꯃꯥꯏꯅꯁ b ꯗꯤ a ꯁꯥꯔꯤꯁꯤꯅꯤ b ꯁꯥꯔꯤꯁꯤꯅꯤ ꯁꯤ ꯚꯦꯂꯨꯗꯤ a ꯃꯥꯏꯅꯁ b ꯚꯦꯂꯨꯗꯤ a ꯅꯤ ꯑꯗꯣ ꯊ꯭ꯔꯥꯏꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯄꯅꯦꯕ ꯁꯤꯒꯤ ꯁꯥꯟꯅꯔꯤꯕ ꯁꯤꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯌꯨꯁ ꯇꯧꯔꯒ ꯁꯤ ꯂꯥꯛꯏꯅꯦꯕ ꯀꯣ ꯅꯪ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯅꯪꯅ ꯃꯀꯣꯛꯇꯤ ꯐꯖꯅ ꯍꯣꯠꯀꯦ ꯍꯥꯏꯁꯦ x ꯃꯥꯏꯅꯁ 1 ꯕꯥꯏ x ꯏꯀ꯭ꯋꯜ ꯇꯨ a ꯑꯗꯣ ꯅꯪꯅ ꯁꯤ ꯑꯅꯤꯃꯛꯁꯦ ꯁꯤ ꯄꯤꯔꯝꯃꯦꯕ ꯁꯤ ꯚꯦꯂꯨꯁꯤ ꯄꯤꯔꯝꯃꯦ ꯈꯜꯂꯁꯦ ꯁꯤ ꯄꯤꯔꯝꯃꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯀꯩ ꯄꯨꯊꯣꯛꯇꯣꯏꯕ ꯁꯤ ꯚꯦꯂꯨ ꯄꯨꯊꯣꯛꯀꯦ ꯍꯥꯏꯔꯗꯤ ꯁꯤ ꯑꯗꯨꯝ ꯐꯣꯟ ꯇꯥꯔ ꯂꯩꯖꯔꯝꯃꯦ ꯑꯩꯅ ꯑꯅꯗꯔ ꯋꯦ ꯑꯣꯔ ꯍꯥꯏꯔꯒꯀꯣ ꯑꯅꯗꯔ ꯃꯦꯊꯠꯇ ꯍꯣꯠꯀꯦ ꯍꯥꯏꯔꯒꯁꯨ ꯌꯥꯝ ꯀꯣꯏꯅ ꯀ꯭ꯌꯨꯕꯤꯡ ꯇꯧꯁꯤꯜꯂꯒ ꯁꯤꯁꯨ ꯀ꯭ꯌꯨꯕ ꯇꯧꯁꯤꯜꯂꯣ ꯑꯗꯩ ꯁꯤꯁꯨ ꯀ꯭ꯌꯨꯕ ꯇꯧꯁꯤꯜꯂꯣ ꯑꯇꯥꯔꯗꯤ ꯁꯣꯝꯗ ꯁꯥꯗꯣꯛꯑꯗꯤ a ꯀ꯭ꯌꯨꯕ ꯉꯁꯥꯏ ꯁꯤ ꯐꯣꯔꯃꯨꯂꯥꯁꯤ ꯄꯥꯜꯂꯣ a ꯀ꯭ꯌꯨꯕ ꯃꯥꯏꯅꯁ b ꯀ꯭ꯌꯨꯕ ꯍꯥꯏꯗꯤ ꯁꯤ ꯂꯥꯛꯑꯅꯤ ꯃꯥꯏꯅꯁ ꯊ꯭ꯔꯥꯏꯁ a b a ꯁꯥꯏꯁꯤꯅꯤ b ꯁꯥꯏꯁꯤꯅꯤ ꯀꯣ ꯃꯊꯪꯗ a ꯃꯥꯏꯅꯁ b ꯑꯅ ꯂꯥꯛꯑꯅꯤ ꯑꯃꯅ a ꯀ꯭ꯌꯨꯕ ꯂꯩꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯅꯤꯡꯉꯤ ꯁꯤ ꯑꯅꯤꯁꯤꯅꯦꯕꯀꯣ x ꯀ꯭ꯌꯨꯕ ꯃꯥꯏꯅꯁ 1 ꯕꯥꯏ x ꯀ꯭ꯌꯨꯕꯇ ꯁꯨꯝ ꯊꯝꯃꯒ ꯄꯨꯊꯣꯛꯅꯤꯡꯉꯤ ꯄꯣꯠꯇꯣ ꯁꯤ x ꯀꯛꯊꯠꯅꯔꯅꯤ ꯁꯣꯝꯗꯗꯤ ꯏꯀ꯭ꯋꯜ ꯇꯨ ꯍꯥꯏꯔꯒ a ꯀ꯭ꯌꯨꯕ ꯂꯩꯔꯦ ꯁꯣꯝꯗ ꯁꯤ ꯃꯥꯏꯅꯁ ꯂꯩꯔꯝꯃꯗꯤ ꯑꯁꯣꯝ ꯂꯥꯛꯑꯗꯤ ꯄ꯭ꯂꯁ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯁꯤ 3 ꯂꯩꯔꯦ ꯁꯤ ꯖꯒꯥꯁꯤ ꯀꯌꯥꯅꯣ xꯇꯒꯤ 1 ꯕꯥꯏ x ꯃꯥꯏꯅꯁ 1 ꯕꯥꯏ xꯇꯤ a ꯇꯥꯔꯗ꯭ꯔꯣ ꯑꯗꯨꯅ ꯁꯤ ꯖꯒꯥꯗ 3 ꯁꯤ ꯖꯒꯥꯗ a ꯁꯥꯈ꯭ꯔꯕꯅꯤꯅ ꯊ꯭ꯔꯥꯏꯁ a ꯂꯥꯛꯑꯅꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯐꯣꯔꯃꯨꯂꯥꯁꯦ ꯑꯃꯨꯛ ꯇꯥꯗ꯭ꯔꯣ ꯁꯤꯗ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯣ ꯁꯤ ꯄꯤꯔꯝꯃꯒ ꯁꯤ ꯄꯨꯊꯣꯛꯄꯁꯨ ꯌꯥꯏꯑꯕ ꯁꯨꯃꯥꯏꯅ ꯁꯤ ꯄꯤꯔꯝꯃꯒ ꯁꯤ ꯄꯨꯊꯣꯛꯄꯒꯤ ꯃꯇꯥꯡꯁꯤ ꯁꯥꯗꯣꯛꯄꯁꯦ ꯁꯨꯃꯥꯏꯅ ꯈꯪ ꯆꯠꯄ ꯑꯗꯨ ꯌꯦꯡꯉꯨ ꯑꯪꯀ ꯍꯣꯠꯂꯤ ꯈꯨꯗꯤꯡ ꯁꯨꯝ ꯁꯥꯗꯣꯛ ꯂꯩꯔꯗꯤ ꯃꯇꯝ ꯆꯪꯒꯗ꯭ꯔꯣ ꯁꯤ ꯄꯤꯔꯝꯃꯦ ꯑꯗꯨꯒ ꯁꯤ ꯁꯨꯝ ꯁꯥꯗꯣꯛ ꯑꯪꯀ ꯍꯣꯠꯂꯤ ꯈꯨꯗꯤꯡ ꯁꯥꯗꯣꯛ ꯂꯩꯔꯗꯤ ꯃꯇꯝ ꯆꯪꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯗꯣꯛꯑꯒ ꯇꯥꯔꯛꯄ ꯚꯦꯂꯨꯗꯣ ꯑꯩꯅ ꯌꯨꯁꯐꯨꯜ ꯔꯤꯖꯟ ꯍꯥꯏꯔꯒꯀꯣ ꯌꯨꯁꯐꯨꯜ ꯔꯤꯖꯟ ꯌꯥꯝ ꯊꯤꯅ ꯑꯪꯀ ꯍꯣꯠꯄꯗ ꯆꯪꯉ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ
ꯔꯤꯖꯜ ꯍꯥꯏꯔꯒ ꯐꯣꯜ ꯍꯥꯏꯁꯤ ꯁꯥꯗꯣꯛꯑꯒ ꯇꯥꯔꯛꯄ ꯐꯣꯟꯗꯨꯅꯦ ꯁꯤꯅꯤꯁꯤ ꯍꯦꯛ ꯄꯤꯔꯝꯕ ꯁꯤ ꯚꯦꯂꯨꯁꯤ ꯄꯤꯔꯝꯃꯕ ꯁꯤꯒꯤ x - 1 / xꯒꯤ ꯚꯦꯂꯨꯁꯤ a ꯁꯤ ꯄꯤꯔꯝꯃꯕ ꯀꯣꯏꯁꯟ ꯄꯤꯊꯣꯛ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ x³ - 1 / x³ ꯍꯥꯏꯔꯤꯕ ꯚꯦꯂꯨꯁꯤ ꯄꯨꯊꯣꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤꯒꯤ ꯄꯤꯔꯝꯃꯤꯕ aꯁꯦ ꯀ꯭ꯌꯨꯕꯤꯡ ꯇꯧꯔꯒ ꯄ꯭ꯂꯁ thrice a ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯐꯣꯔꯃꯨꯂꯥꯁꯦ ꯐꯣꯔꯃꯨꯂꯥꯒꯤ ꯇꯥꯏꯞꯇ ꯐꯍꯟꯈꯤꯕꯒꯤ ꯋꯥꯅꯤꯗ ꯀꯣ ꯑꯩꯈꯣꯏꯅ ꯌꯨꯁꯐꯨꯜ ꯔꯤꯖꯟꯁꯦ ꯍꯥꯏꯔꯒ ꯌꯨꯁꯐꯨꯜ ꯔꯤꯖꯟ ꯍꯥꯏꯕ ꯃꯤꯡꯁꯤ ꯊꯣꯟꯖꯤꯜꯂꯒ ꯐꯣꯔꯃꯨꯂꯥꯒꯤ ꯇꯥꯏꯞꯇ ꯐꯍꯟꯕꯒꯤ ꯋꯥꯅꯦꯕ ꯑꯩꯅ ꯑꯗꯨ ꯄꯨꯂꯞ ꯄꯨꯟꯅ 1ꯗꯒꯤꯅ 40 ꯀꯣꯏꯁꯟꯁꯦ ꯑꯩꯅ ꯀꯂꯦꯛꯁꯟ ꯇꯧꯕꯅꯦꯕ ꯁꯤ 40ꯁꯤ ꯉꯥꯛꯇꯅꯦ ꯀꯣꯏꯁꯟ ꯍꯧꯖꯤꯛ ꯀꯟꯅ ꯍꯪꯉꯤꯁꯤ ꯉꯔꯥꯡ ꯑꯩ ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯔ ꯅꯩꯅꯕꯁꯤ ꯌꯥꯝ ꯌꯥꯎꯈ꯭ꯔꯕꯅꯤꯀꯣ ꯌꯦꯡꯉꯣ ꯇꯣꯏꯅꯁꯨ ꯊꯦꯡꯅꯔꯛꯈꯤꯅꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯤꯀꯣ ꯁꯤꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯠ ꯂꯧꯔꯤꯅꯤ ꯑꯗꯨ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯒ ꯅꯣꯏ ꯐꯖꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯄꯥꯎ ꯌꯥꯔꯦꯀꯣ ꯑꯩꯈꯣꯏ ꯑꯥꯏꯗꯦꯟꯇꯤꯇꯤꯁ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ ꯃꯌꯥꯝ ꯂꯩꯔꯤꯕꯀꯣ ꯃꯔꯨꯑꯣꯏꯕ ꯑꯅꯤ ꯑꯃꯒ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ a³ + b³ t ꯁꯤ ꯐꯣꯔꯃꯨꯂꯥꯁꯤꯅ a + b ꯍꯣꯜ ꯏꯟꯇꯨ ꯌꯥꯝ ꯆꯪꯉꯤ ꯁꯤꯁꯨ ꯀꯣ a² - ab + b². ꯃꯊꯪꯗ a³ - b³ ꯍꯥꯏꯁꯤꯅ ꯀꯔꯤ a - b ꯍꯣꯜ ꯏꯟꯇꯨ a² + ab + b² ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯂꯥꯛꯇꯣꯏꯕ ꯁꯨꯃꯥꯏꯅ ꯂꯥꯛꯇꯣꯏꯕ ꯑꯃꯨꯛ ꯁꯤꯃ ꯂꯩꯔꯦ ꯑꯗꯩ ꯐꯣꯔꯃꯨꯂꯥ ꯑꯇꯩ ꯁꯨꯝ ꯈꯔ ꯆꯪꯕ ꯍꯥꯏꯔꯦꯀꯣ ꯁꯤ ꯐꯣꯔꯃꯨꯂꯥ ꯂꯩꯔꯦ ꯑꯇꯩ ꯑꯇꯩ ꯂꯩꯔꯤ ꯃꯌꯥꯝ ꯑꯃ ꯀꯣ ꯑꯩ ꯉꯁꯥꯏ ꯇꯥꯔꯛꯑꯦ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯌꯥꯝꯁꯤ ꯁꯨꯝ ꯌꯦꯡꯉꯣ ꯅꯣꯏꯅ ꯁꯨꯝ ꯆꯤꯡꯊꯔꯒ ꯍꯌꯦꯡ ꯚꯤꯗꯤꯑꯣꯗꯣ ꯄꯣꯁ ꯊꯝꯃꯒꯅ ꯑꯗꯨꯝ ꯌꯦꯡꯉꯣꯕꯀꯣ ꯀꯥꯟꯅꯕꯗꯣ ꯂꯧꯔ ꯑꯗꯨꯝ ꯌꯦꯡꯉꯣ ꯁꯤ ꯈꯔ ꯃꯨꯠꯊꯠꯂꯒ ꯈꯣꯠꯀꯦꯕ ꯑꯃꯨꯛꯀꯣ ꯂꯩꯔꯤ ꯌꯥꯝ ꯀꯥꯟꯅꯕ ꯑꯃꯨꯛ ꯂꯥꯛꯇꯣꯔꯦ ꯁ꯭ꯇꯥꯔ ꯄꯤꯒꯦꯀꯣ ꯌꯥꯝ ꯇꯣꯏꯅ ꯍꯪꯒꯟꯕꯀꯣ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯂꯥꯛꯑꯦ a³ + ꯌꯥꯝ ꯇꯤꯅ ꯍꯪꯒꯟꯕꯅꯤꯀꯣ ꯁꯤ b³ c³ - thrice abc ꯁꯤ ꯚꯦꯂꯨꯁꯦ ꯀꯌꯥ ꯇꯥꯒꯗꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯀꯣ ꯁꯤꯃ ꯈꯪꯖꯤꯟꯁꯦ a + b + c ꯍꯣꯜ ꯏꯟꯇꯨ a² + b² + c² - ab - bc - ca ꯁꯤ ꯆꯪꯉꯦ ꯌꯥꯝꯅ ꯁꯤ ꯐꯣꯔꯃꯨꯂꯥꯁꯤ ꯐꯔꯦꯀꯣ ꯁꯤꯃ ꯈꯪꯖꯤꯜꯂꯣ ꯁꯤ ꯐꯣꯔꯃꯨꯂꯥꯁꯤ ꯈꯪꯉꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯥꯗꯣꯛ ꯁꯥꯖꯤꯟ ꯈꯔ ꯑꯃꯨꯛ ꯂꯩꯔꯤ ꯀꯣ ꯁꯥꯗꯣꯛ ꯁꯥꯖꯤꯟ ꯈꯔ ꯑꯃ ꯂꯩꯔꯤ ꯁꯤꯃ ꯈꯪꯉꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯑꯃꯒ ꯂꯩ ꯁꯤ ꯖꯒꯥꯁꯦ a² ꯑꯃꯨꯛ ꯁꯥꯗꯣꯛꯁꯦꯕ ꯁꯤ ꯖꯒꯥꯁꯤ ꯁꯥꯗꯣꯛꯁꯦꯕ a² + b² + c² - ab - bc - ca ꯍꯥꯏꯔꯤꯕ ꯖꯒꯥꯁꯦ ꯑꯩꯈꯣꯏ ꯁꯥꯗꯣꯛꯁꯦꯕ ꯁꯤꯗꯩꯁꯤ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯁꯥꯗꯣꯛꯁꯦꯕꯀꯣ ꯌꯦꯡꯉꯁꯤ ꯁꯥꯗꯣꯛꯑꯁꯦ ꯍꯧꯖꯤꯛ ꯁꯤ ꯂꯩꯔꯝꯃꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯥꯞ ꯀꯃꯟ ꯂꯧꯁꯦꯕ ꯀꯃꯟ ꯂꯧꯕ ꯈꯪꯉꯤꯀꯣ ꯃꯌꯥꯝ ꯀꯃꯟ ꯂꯧꯕ ꯍꯥꯏꯕꯒꯤ ꯑꯔꯊꯁꯤ ꯇꯦꯀꯤꯡ ꯀꯃꯟ ꯂꯧꯕꯒꯤ ꯑꯔꯊꯁꯤ ꯇꯥꯛꯂꯛꯀꯦ 4 + 6 ꯍꯥꯏꯅ ꯂꯩꯔꯦ ꯁꯤꯗ ꯑꯩꯈꯣꯏꯅ 2 ꯀꯃꯟ ꯂꯧꯕ ꯍꯥꯏꯇꯥꯔꯒꯗꯤ ꯂꯩꯔꯝꯃꯤꯅ ꯃꯗꯨ 2ꯅ ꯌꯦꯟꯊꯣꯛꯑ ꯊꯝ ꯇꯥꯔꯦ 6ꯇꯨꯁꯨ 2ꯅ ꯌꯦꯟꯊꯣꯛꯑ ꯊꯝ ꯇꯥꯔꯦ ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯦ 2 + 3 ꯇꯥꯗ꯭ꯔꯣ ꯍꯥꯟꯅ ꯐꯤꯕꯝꯗꯤ ꯑꯗꯨꯝ ꯀꯥꯏꯔꯣꯏꯕꯁꯦ 2ꯒ 3ꯒꯗꯤ 5 ꯅꯠꯇ꯭ꯔꯣ 10 ꯇꯥꯅꯤ ꯑꯗꯨꯝ ꯄꯣꯏꯟꯁꯤ 10 ꯇꯥꯅꯤ ꯁꯤꯗꯁꯨ ꯑꯗꯨꯝ 10 ꯇꯥꯗ꯭ꯔꯣ ꯆꯨꯝꯃ ꯂꯩ ꯄꯣꯠꯅꯤꯀꯣ ꯀꯃꯟ ꯂꯧꯕ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯀꯃꯟ ꯂꯧꯔꯤꯕꯗꯨꯅ ꯌꯦꯟꯊꯣꯛꯑ ꯊꯝꯕꯅꯦ ꯌꯥꯔꯦꯀꯣ ꯀꯃꯟ ꯂꯧꯕꯒꯤ ꯅꯤꯌꯝꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯁꯄꯣꯁ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯥꯏꯅꯦ twice abꯒ thrice abꯒ ꯇꯤꯁꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ 5ab ꯇꯥꯔꯤꯁꯦ ꯁꯤꯗ 5ab ꯇꯥꯔꯤꯁꯦ ꯑꯇꯩ ꯀꯔꯤꯝꯇꯒꯤ ꯅꯠꯇꯦꯕ ꯀꯃꯟ ꯂꯧꯔꯤꯅꯦꯕ ꯁꯤꯗ abꯁꯤ ꯑꯅꯤꯃꯛꯇ ꯌꯥꯎꯏꯗꯅ ꯁꯤꯗ abꯁꯤ ꯀꯃꯟ ꯂꯧꯔꯒ ꯀꯃꯟ ꯂꯧꯔꯗꯤ ꯀꯃꯟ ꯂꯧꯔꯤꯕꯗꯨꯅ ꯌꯦꯟꯊꯣꯛꯑ ꯊꯝꯃꯦ ꯍꯥꯏꯗꯥꯏꯅꯦ ꯁꯤꯗꯁꯨ thrice abꯗꯁꯨ ꯀꯃꯟ ꯌꯦꯟꯊꯣꯛꯑ ꯊꯝꯃꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯗꯤ ab ꯂꯩꯔꯦ ab ꯌꯦꯟꯊꯣꯛꯑꯗꯤ 2 ꯊꯨꯡꯉꯦ ꯁꯤꯗꯅ ab ꯌꯦꯟꯊꯣꯛꯑꯗꯤ 3 ꯊꯨꯡꯉꯦ ꯑꯗꯨꯗꯤ ꯃꯅꯨꯡꯁꯤ 5 ꯇꯥꯔꯦ ꯑꯗꯨ 5ꯀꯤ ab ꯄꯣꯏꯅ 5ab ꯁꯨꯃꯥꯏꯅ ꯁꯤꯗ 5ab ꯇꯥꯗ꯭ꯔꯣꯁꯦ ꯑꯗꯨꯅꯤꯗ ꯀꯃꯟ ꯂꯧꯕ ꯍꯥꯏꯗꯤ ꯁꯤꯕꯨꯅꯦꯕꯀꯣ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯀꯃꯟ ꯂꯧꯔꯗꯤ ꯀꯃꯟ ꯂꯧꯔꯤꯗꯨꯅ ꯌꯦꯟꯊꯣꯛꯑꯦ ꯍꯥꯏꯕꯗꯨ ꯀꯥꯎꯔꯅꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯥꯅ ꯁꯤ ꯂꯩꯔꯝꯃꯤ ꯄꯣꯠꯁꯦ ꯍꯥꯞꯁꯤ ꯀꯃꯟ ꯂꯧꯔꯗꯤ ꯀꯌꯥ ꯇꯥꯔꯦ ꯀꯃꯟ ꯂꯧꯔꯤ ꯄꯣꯠꯇꯨꯅ ꯌꯦꯟꯊꯣꯛꯅꯤ ꯍꯥꯏꯗꯅꯦ a² ꯍꯥꯞꯅ ꯌꯦꯟꯊꯣꯛꯑꯅꯤ ꯍꯥꯞꯅ ꯌꯦꯟꯊꯣꯛꯑꯗꯤ 2ꯁꯤ ꯃꯊꯛ ꯀꯥꯔꯣꯏꯗ꯭ꯔꯣ ꯁꯨꯃꯥꯏꯅ 2ꯁꯤ ꯂꯥꯛꯑꯅꯤ ꯃꯈꯥꯗ 1 ꯊꯝꯃꯗꯤ ꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯦ twice a² ꯇꯥꯗ꯭ꯔꯣ ꯌꯦꯁ ꯑꯗꯨꯅꯦꯕ ꯁꯤꯗ twice a² ꯂꯥꯛꯑꯅꯦꯕ ꯂꯥꯏꯛ ꯋꯥꯏ ꯁꯤꯗꯁꯨ b square twice b² ꯂꯥꯛꯑꯅꯤ ꯁꯤꯗ twice c² ꯂꯥꯛꯑꯅꯤ twice ab ꯂꯥꯛꯑꯅꯤ ꯀꯃꯟ ꯂꯧꯈꯤꯕꯗꯒꯤ ꯇꯧꯔꯛꯏꯅꯤꯀꯣ twice bc twice ca ꯂꯥꯛꯑꯅꯤ ꯐꯣꯔꯃꯨꯂꯥ ꯁꯤ ꯁꯥꯗꯣꯛꯄꯁꯤ ꯈꯪꯖꯦꯕ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏꯅ ꯁꯥꯗꯣꯛꯏꯁꯦ ꯑꯪꯀ ꯀꯣꯏꯁꯟ ꯍꯪꯉ ꯂꯩꯔꯕꯅꯤ ꯁ꯭ꯋꯥꯏꯁꯦ ꯂꯩꯔꯦ
ꯑꯗ ꯁꯤꯗꯒꯤ ꯑꯩ ꯀꯩꯅꯣꯝ ꯇꯧꯒꯦꯀꯣ ꯁꯤꯗꯒꯤ a ꯑꯃ ꯂꯧꯊꯣꯛꯑꯣ ꯁꯤꯗꯒꯤ b ꯑꯃ ꯂꯧꯊꯣꯛꯑꯣ ꯀꯣ a ꯁ꯭ꯀ꯭ꯋꯥꯔ + b ꯁ꯭ꯀ꯭ꯋꯥꯔ ꯁꯤꯒꯤ ꯇ꯭ꯋꯥꯏꯁ ab ꯁꯤ ꯃꯥꯏꯅꯁ ꯇ꯭ꯋꯥꯏꯁ ab ꯁꯤ ꯍꯥꯞꯆꯤꯜꯂꯣ ꯁꯤꯗ ꯃꯣꯏ ꯑꯍꯨꯝꯁꯤꯃ ꯇꯣꯉꯥꯟꯅ ꯑꯃ ꯊꯝꯈ꯭ꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯒꯤ ꯄ꯭ꯂꯁ ꯍꯥꯏꯔꯒ ꯁꯤꯗꯒꯤ b ꯁ꯭ꯀ꯭ꯋꯥꯔꯁꯦ ꯑꯅꯤ ꯌꯥꯎꯔꯝꯕꯅꯦꯕ ꯑꯃ ꯂꯧꯊꯣꯛꯈ꯭ꯔꯦ ꯁꯤꯗ ꯑꯃꯒ ꯑꯃꯨꯛ ꯂꯧꯊꯣꯛꯑꯣ ꯂꯣꯏꯔꯦ b ꯁ꯭ꯀ꯭ꯋꯥꯔ ꯑꯃ ꯂꯧꯊꯣꯛꯑꯦ ꯑꯗꯩ c ꯁ꯭ꯀ꯭ꯋꯥꯔ ꯁꯤꯗꯩ ꯑꯃ ꯂꯧꯊꯣꯛꯑꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯏꯅꯁ ꯇ꯭ꯋꯥꯏꯁ c ꯑꯁꯤ ꯄꯨꯜꯂ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯃꯨ ꯄ꯭ꯂꯁ ꯑꯗꯒꯤ ꯑꯃꯨꯛ ꯉꯁꯥꯏ a ꯁ꯭ꯀ꯭ꯋꯥꯔ ꯁꯤꯗ ꯑꯃ ꯂꯧꯊꯣꯛꯈ꯭ꯔꯦ ꯁꯤꯗ ꯑꯃꯒ ꯂꯧꯊꯣꯛꯑ ꯂꯣꯏꯔꯅꯤ a ꯁ꯭ꯀ꯭ꯋꯥꯔ ꯑꯃ ꯂꯧꯊꯣꯛꯑꯦ c ꯁ꯭ꯀ꯭ꯋꯥꯔꯁꯤ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯇꯨ ꯑꯃꯒ ꯂꯧꯊꯣꯛꯑꯗꯤ c ꯁ꯭ꯀ꯭ꯋꯥꯔ ꯂꯣꯏꯔꯦꯀꯣ ꯑꯗꯨꯒ ꯃꯥꯏꯅꯁ ꯁꯤꯒꯤ ꯇ꯭ꯋꯥꯏꯁ b ꯁꯤꯅꯤꯀꯣ ꯁꯤ ꯁꯣꯏꯈ꯭ꯔꯦ ꯍꯦꯛ ꯁꯣꯏꯕ ꯌꯥꯎꯔꯤ ꯃꯆꯥ ꯃꯆꯥ ꯌꯥꯎꯔꯛꯏꯀꯣ ꯁꯨꯝ ꯀꯣ ꯃꯥꯏ ꯊꯛꯄ ꯍꯥꯏꯇꯥꯔꯦ ꯇꯥꯛꯄꯗ ꯁꯨꯃꯥꯏꯅ ꯁꯤꯒꯤꯁꯦ ꯁꯤ ꯖꯒꯥꯁꯦ ꯁꯣꯏꯔꯤꯀꯣ ꯏꯕꯗ ꯁꯣꯏꯕꯗꯨꯃ ꯆꯨꯝꯊꯣꯔꯛꯀꯦ ꯇꯧꯕꯅꯤꯅ ꯁꯤ ꯇ꯭ꯋꯥꯏꯁ b ꯁꯤꯁꯤ ꯂꯧꯒꯗꯕ ꯁꯤꯗꯅ ꯑꯃꯨꯛ ꯇ꯭ꯋꯥꯏꯁ c ꯑꯁꯤ ꯂꯧꯒꯗꯕꯀꯣ ꯑꯗꯨ ꯀꯌꯥ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯤꯗꯨ ꯈꯪꯉꯣꯏꯀꯣ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯦ ꯍꯥꯞ ꯂꯩꯔꯦ ꯃꯅꯨꯡꯁꯤ a ꯁ꯭ꯀ꯭ꯋꯥꯔ + b ꯁ꯭ꯀ꯭ꯋꯥꯔ ꯃꯥꯏꯅꯁ ꯇ꯭ꯋꯥꯏꯁ abꯗꯤ a - b ꯍꯣꯜ ꯁ꯭ꯀ꯭ꯋꯥꯔ ꯂꯥꯛꯑꯅꯤ + b - c ꯍꯣꯜ ꯁ꯭ꯀ꯭ꯋꯥꯔ + c - a ꯍꯣꯜ ꯁ꯭ꯀ꯭ꯋꯥꯔ ꯁꯤ ꯁꯥꯔꯛꯏꯁꯤ ꯈꯪꯉꯦꯗꯅ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤ ꯃꯔꯨ ꯌꯥꯝ ꯑꯣꯏꯕ ꯁꯤꯁꯤ ꯈꯪꯖꯤꯜꯂꯣ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯍꯧꯔꯣ ꯍꯧꯖꯤꯛꯀꯤꯗꯣ ꯁꯥꯗꯣꯛꯈ꯭ꯔꯤꯗꯣ ꯑꯩ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗꯤ ꯒ꯭ꯌꯥꯟ ꯇꯥꯏꯅ ꯂꯧꯏꯀꯣ ꯇꯥꯏ ꯁꯥꯔ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯦ ꯑꯗꯨ ꯁꯤ ꯐꯣꯔꯃꯨꯂꯥ ꯇꯥꯏ ꯁꯥꯕꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯐꯣꯔꯃꯨꯂꯥ ꯐꯖꯕ ꯑꯃ ꯐꯪꯉꯤ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯑꯩꯅ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯀꯣꯂꯣꯝ ꯌꯥꯎꯔꯒ ꯊꯥꯡꯗꯣꯛꯀ ꯊꯥꯡꯅꯤꯡꯒ ꯇꯧꯕꯁꯤ ꯅꯪ ꯅꯁꯥꯅ ꯇꯝꯒꯗꯧꯅꯤꯀꯣ ꯆꯤꯟꯐꯥ ꯄꯨꯕ ꯅꯠꯇꯕ ꯑꯗꯨ ꯀꯥꯟꯗ ꯂꯥꯏꯔꯤꯛ ꯑꯗꯨꯏꯅꯤ ꯑꯩꯅ ꯃꯇꯝ ꯆꯪꯅ ꯆꯤꯟꯐꯥ ꯄꯨꯔꯣꯀꯣ ꯍꯥꯏꯅ ꯇꯥꯛꯇꯕꯤ ꯁꯥꯗꯣꯛꯄ ꯌꯥꯎ ꯇꯥꯛꯏꯁꯦ ꯁꯤ ꯐꯣꯔꯃꯨꯂꯥꯁꯤ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯀꯔꯤ ꯐꯣꯔꯃꯨꯂꯥ ꯑꯃ ꯐꯪꯉꯦ ꯁꯤꯒ ꯃꯥꯟꯅꯔꯅꯤ ꯂꯥꯁꯀꯤꯗꯨꯅꯦꯕ ꯌꯨꯁꯐꯨꯜ ꯔꯤꯖꯜ ꯍꯥꯏꯗꯤ ꯑꯪꯀꯁꯤ ꯁꯨꯝ ꯍꯣꯠꯇꯔꯒ ꯂꯥꯁꯇ ꯇꯥꯔꯛꯄ ꯐꯣꯜꯗꯨꯒꯅꯦꯕ ꯃꯥꯅꯤ ꯏꯀꯨꯋꯜ ꯇꯨ ꯍꯥꯏꯅ ꯇꯥꯛꯄꯗꯤ ꯃꯥꯟꯅꯔꯤ ꯍꯥꯏꯅꯤ ꯁꯤ ꯏꯀꯨꯋꯜ ꯇꯨ ꯃꯥꯟꯅꯔꯒ ꯆꯠꯂꯤ ꯍꯥꯏꯕꯅꯤ ꯁꯤꯒ ꯃꯥꯟꯅ ꯑꯗꯨꯗꯤ ꯁꯤꯒꯤ ꯑꯍꯥꯟꯕꯒꯤ ꯚꯦꯂꯨꯁꯦ ꯁꯤ ꯄꯔꯦꯡꯒꯁꯨ ꯃꯥꯟꯅꯩ ꯁꯤ ꯄꯔꯦꯡꯒꯁꯨ ꯃꯥꯟꯅꯩ ꯁꯤ ꯄꯔꯦꯡꯒꯁꯨ ꯃꯥꯟꯅꯩ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯁꯀꯤ ꯚꯦꯂꯨꯁꯤ ꯑꯣꯏꯅ ꯁꯤ ꯐꯣꯔꯃꯨꯂꯥꯒꯤ ꯇꯥꯏꯞꯇ ꯆꯤꯟꯐꯥ ꯄꯨꯍꯟꯕꯩ ꯋꯥꯅꯦꯕꯀꯣ ꯒ꯭ꯌꯥꯟ ꯇꯥꯔꯦꯗꯅ ꯁꯦ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯃꯊꯛꯀꯤꯁꯤ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯃꯊꯛꯇ ꯁꯤ ꯐꯣꯔꯃꯨꯂꯥ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯦ ꯑꯗꯨꯗꯤ a + b + c ꯍꯣꯜ ꯏꯟꯇꯨ ꯍꯥꯏꯔꯒ ꯁꯤ ꯂꯩꯔꯦ ꯁꯤ ꯖꯒꯥꯗꯤ ꯀꯔꯤꯒ ꯃꯥꯟꯅꯈ꯭ꯔꯦ ꯁꯤ ꯖꯒꯥꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛ ꯀꯔꯤꯒ ꯃꯥꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅ a + b + c ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯍꯥꯞꯇꯨꯒ ꯍꯥꯞ ꯍꯥꯏꯔ ꯂꯩꯇ꯭ꯔꯣ ꯑꯗꯣ ꯍꯥꯞꯇꯣ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯄꯨꯈꯠꯂ ꯊꯝꯃꯁꯨ ꯀꯥꯏꯗꯦꯀꯣ ꯁꯤ ꯁꯨꯃꯥꯏꯅ ꯁꯤꯗ ꯁ꯭ꯋꯥꯏꯁꯤꯗ ꯁꯤꯗ ꯑꯣꯏꯅ ꯄꯨꯈꯠꯂ ꯁꯤ ꯍꯥꯞꯇꯨ ꯁꯤ ꯅꯞꯄꯝꯃꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯁꯤꯗ ꯕ꯭ꯔꯦꯀꯦꯠ ꯈꯣꯠꯂꯒ a - b ꯍꯣꯜ ꯁ꯭ꯀ꯭ꯋꯥꯔ + b - c ꯍꯣꯜ ꯁ꯭ꯀ꯭ꯋꯥꯔ + c - a ꯍꯣꯜ ꯁ꯭ꯀ꯭ꯋꯥꯔ ꯁꯨꯃꯥꯏꯅ ꯊꯝꯈ꯭ꯔꯅꯦꯕ ꯁꯤ ꯂꯥꯛꯏ ꯄꯣꯠꯁꯤꯗꯤ ꯀꯥꯏꯗꯩꯅꯣ ꯍꯥꯏꯗ ꯁꯤ ꯖꯒꯥꯗ ꯉꯁꯥꯏ ꯁꯥꯗꯣꯛꯈꯤꯕꯗꯩꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯐꯣꯔꯃꯨꯂꯥꯁꯦ ꯈꯪꯉꯣ ꯍꯥꯏꯕ ꯑꯩꯅꯗꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ꯭ꯔꯥ ꯁꯤ ꯈꯪꯉꯣꯕ ꯁꯥꯗꯣꯛ ꯁꯥꯖꯤꯟꯁꯤ ꯑꯗꯩꯀꯣꯁꯦ ꯑꯃꯨꯛ ꯄꯤꯍꯜꯂꯒ ꯌꯦꯡꯉꯨ ꯃꯨꯟꯅ ꯌꯦꯡꯉꯣꯕ ꯁ꯭ꯋꯥꯏꯁꯦ ꯄꯨꯁ ꯊꯝꯃꯒ ꯌꯦꯡꯉꯣ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤꯡ ꯇꯛ ꯇꯛ ꯁꯤꯟꯒꯗꯧꯅꯤ ꯑꯗꯨꯒ ꯅꯣꯏꯅ ꯁꯤꯟꯖꯤꯟꯗ꯭ꯔꯁꯨ ꯌꯥꯔꯦ ꯁꯥꯗꯣꯛꯄꯗꯨꯒ ꯍꯩꯌꯣꯕꯀꯣ ꯅꯣꯏꯅ ꯐꯣꯔꯃꯨꯂꯥ ꯑꯃꯨꯛ ꯁꯦꯝꯅꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯍꯥꯏꯂꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯗꯒꯤ ꯁꯤꯁꯇꯦꯝ ꯅꯥꯏꯅ ꯍꯥꯏꯗꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅꯁꯨ ꯑꯩꯅ ꯀꯝꯄꯥꯏꯜ ꯇꯧꯖꯕ ꯀꯝꯄꯥꯏꯜ ꯍꯥꯏꯗꯤ ꯈꯪꯉꯤꯀꯣ ꯏꯪꯂꯤꯁꯀꯤ ꯇꯥꯝꯁꯦ ꯀꯝꯄꯥꯏꯜ ꯕꯥꯏ ꯃꯤ ꯑꯩꯅ ꯀꯝꯄꯥꯏꯜ ꯇꯧꯕ ꯀꯣ ꯑꯩꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯍꯩꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯑꯩ ꯁꯦꯝꯖꯈ꯭ꯔꯦꯕꯀꯣ ꯑꯥꯏꯗꯦꯟꯇꯤꯇꯤ ꯁꯨꯅ ꯀꯂꯦꯛꯁꯟ ꯇꯧꯔꯦ ꯌꯨꯁꯐꯨꯜ ꯔꯤꯖꯟꯗꯣ ꯑꯩꯅ ꯐꯖꯅ ꯀꯂꯦꯛꯁꯟ ꯇꯧꯔ ꯂꯩꯔꯦ PDF ꯑꯣꯏꯅ ꯊꯥꯔꯛꯀꯦ ꯅꯣꯏ ꯅꯁꯥ ꯅꯁꯥꯅ ꯆꯤꯡꯊꯣꯛꯑꯣ ꯀꯥꯟꯅꯅꯦꯕꯀꯣ ꯃꯗꯨ ꯌꯥꯅꯩꯀꯣ ꯊꯤꯑꯣꯔꯤꯁꯤꯗꯤ ꯐꯖꯅ ꯑꯜꯖꯦꯕ꯭ꯔꯥ ꯇ꯭ꯔꯤꯒꯣꯅꯣꯃꯦꯇ꯭ꯔꯤ ꯃꯣꯏꯁꯤꯗꯤ ꯊꯤꯑꯣꯔꯤ ꯄ꯭ꯔꯣꯄꯔꯇꯤ ꯐꯖꯅ ꯁꯨꯅ ꯍꯩꯔꯀꯥꯟꯗ ꯍꯩꯔꯛꯀꯗꯣꯏꯅꯤ ꯑꯪꯀ ꯃꯈꯨꯟ ꯁꯦꯡꯍꯟꯕ ꯋꯥꯗꯣꯏꯅꯦ ꯑꯩꯈꯣꯏꯁꯨꯀꯣ ꯁꯤ ꯈꯪꯉꯣ ꯁꯨꯃꯥꯏꯅ ꯌꯥꯔꯕ ꯑꯣꯀꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯈꯪꯉꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯦ ꯑꯦꯁꯀ ꯁꯣꯔꯤ ꯑꯩꯁꯦ ꯃꯥꯏ ꯈꯔ ꯊꯛꯏꯀꯣ ꯃꯥꯏ ꯊꯛꯄꯩ ꯅꯠꯇꯕ ꯏꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯔꯖꯤꯁꯦ ꯇꯨꯝꯗ꯭ꯔꯦ ꯉꯔꯥꯡꯁꯦꯀꯣ ꯌꯨꯝꯗ ꯀꯔꯤ ꯑꯉꯥꯡ ꯅꯥꯕ ꯈꯣꯠꯄ ꯌꯥꯎꯕꯗꯨꯗ BQ ꯑꯗꯨꯅ ꯇꯨꯝꯁꯤꯠ ꯐꯥꯗꯕꯒꯤ ꯕ꯭ꯔꯦꯟꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯗꯣ ꯂꯦꯖꯤꯅꯦꯁ ꯑꯩꯈꯣꯏꯒꯤ ꯐꯪꯁꯟꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯗꯜ ꯑꯣꯏꯕꯒꯨꯝꯕ ꯑꯃ ꯌꯥꯎꯔꯤꯀꯣ ꯁꯨꯃꯥꯏꯅ ꯊ꯭ꯔꯥꯏꯁ A B C ꯁꯤ ꯂꯩꯔꯕꯁꯦ
A cube plus B cube plus C cube minus thrice ABC formula जो हजिकी तो करीबा A B A plus B plus C whole into A square plus B square plus C square minus sum simple पूब ना तब sum तो इन्हीं इरकान simple पूब जे खुद तो simple पूब लोग को C P करे अदो ऐना हाई C formula से ले रहे अदो तादे question नमन लाग तो रहे बैना अकातान if A plus B plus C माकोई हम जिगी तिसना फोल जीरो तारा अदो तादे करी formula हम फंगे असा मत किसी साधु सी जगह जीरो तादी जीरो का ना पुइन दो बम थारो सी जगह जी जीरो तारे खलो अदु ता जीरो का सोम सासी पुइन जीरो के एनी नंबर पुइन दे के ताने जीरो तारो इद्रो अदु तादी अखोना खंगी कइनो असागी a क्यूब प्लस b क्यूब प्लस c क्यूब माइनस थ्राइस abc हाइना लेरमबदो कई ताराने जीरो ओनिंग्रने है abc जीरो की तारादे अदु सी फॉर्मूला से मंगलाने if c c बिलम तारागदी हौजी c ओरे है बजे मकावरनो अदुगा अतोपम लेरी सी थांदो की तारागदी माइनस थ्राइस abc असम थांदो की तार माइनस यावर लेबने अदु प्लस ऑल ओइदो इक्वल टू आर इक्वल टू 0 की वांग मदा प्लस ऑल गा थ्राइस abc ला ओइद्रो जिलो सी नसिन तवेदना अदो नंगना abc की वैल्यू 0 ताबा और अदु नतबिदा सी जगह से a स्क्वायर प्लस b स्क्वायर प्लस c स्क्वायर माइनस ab माइनस bc को माइनस ca हारिब अहम जे सी जगह जी जीरो ताई हारगदे है सी जीरो ताबा और नत्रगा सी मनुंग दा अमा जीरो ताबा अदु तारगदे हारिब कंडीशन जी थोले एबसी यान को से अदुदी मथक सी फॉर्मूला से बेस तौर ngata ने लाइव फॉर्मूला में हम सी की मथक मनाउ जी यारे को नोय पूछ तब ज्ञान था दब याउग्रे पूछ तमगा सिनजरो नोय कॉपी तौबई मतम दुदी हौजी लौरो नो वीडियो अपलोड तौदोइने अखोई ऑनलाइन क्लास अखोइना तौरिबसी याम नुंगाइरि जे बजेट याम होंगे को होंजसनो याम हेनो होंबसो अमुक यारिबनी तौबद अखोई मणिपुरद छात्र लिसिंग लिसिंग यावब नते चाम फाना यावब नते अदुना ओजा अखोई मरी संगगा तालक फाइजे ओजा सिंगजो आई सामक सही तरे तालाए छात्र साम मया सुजिले माइ पा पुथुइजे अदुगा जिकी ताइ ओजा मसाम इलेक्शन ऑफिसर ताक्तुइजी थौ याम सिनमा याम काइथोंना ताइ ngaktaनेबा अदुने याम ति कानरबने अदु वीडियो जिजु नोय अपलोड तौरो नोय याम येंगबा याजदुइनेबको क्लास कइगुमनि हौद्रे हारगसु को ताई कना यावरी क्लास दा मी जे अमत चेक तौगे थौ यावबो कना नो फरे फरे नोय थौ यावरी फरे हमना अदु सी फॉर्मूला जी खंगे को सिदा सी फॉर्मूला जी मता मता सादोगा हम सुमाना if सीदी अदु फॉर्मूला मा आई हरके को a minus b cube plus b minus c cube plus c minus a whole cube अखोई फॉर्मूला जी क्या था सी फोल जी ने पुथो यारे सी पालगा सी पाला पुथो यारे क्या था निसिया ओरेंसी सुमालानी थ्राइस A सारिसिना B सारिसिना C सारिनि खलो सुमाय लाकने मरम कइगिनो हाइतार मथकिसिनेबको हाइबदि आई मुना ताओ कइनो मारके सिदैदा A minus B सिना A नि खलो B minus C सिना B नि खलो C minus A सिना C सारिनि खलो अदु मखोय हम जितिसिनो A B C हम जितिसिनो ने A सारिबो हम B सारिबो हम A सारिबो B सारिबो C सारिबो हम जितिसिना A दी A minus B न सारे हारे तिसिनो प्लस B साइड B minus C जिनत्रो C साइड C minus A जिनत्रो क्या तागे मोइजे बिलुजी A plus A का minus A का 0 तारने minus B का plus B 0 0 तारबो मोइ फोन जा A का B का C का मोहम तिसिनो बोजे 0 तारे को अब तारे ngasai करी हाइगे कोना A का B का C का मोहम तिसिनो A सारिबा B सारिबा मखोय हम जे तिसिनो बा C का मखोय हम तिसिनो 0 तारे अब तारे कई थाइ फॉर्मूला दा ngasai फॉर्मूला तो कइनो सा ममांग द पनगिबदो A क्यूब प्लस B क्यूब प्लस C क्यूब फॉर्मूला माइनस थ्राइस ABC क्या आता है 0 था है वो नत्रा और A क्यूब प्लस B क्यूब प्लस C क्यूब तो थ्राइस ABC सम थांदो समाय था है वो नत्रो करम खांदा if A गा हजिक ताकिबदुने को मखोय होंगी बिलु जे तिसिना बजे 0 ता तारागदि सी कंडीशन लाए है बनेबा अनिसे अदुदि अखोय जोसि कई तारे अदुदि कई तारे A सारिबा B सारिबा C सारिबा हम जिना 0 ता तारागदि अदु क्या तारे मखोय होंगी दी A क्यूब C A क्यूब नत्रो प्लस B क्यूब
Sina C cube makhuyam below si ketara. Thrice ABC te have natro. Thrice ID 3 layer A side do si natro. B side si natro. Hajidi sina C side sina B side A side natro. Sumai lai ji marum khango. Understand to ni ko sa. Sumai na. Edum question na hanga lai ra bane C use to bodum hange ba. Yan dai ba. Adu amakasu haige noida. Ama hange ko. CD. X minus Y cube plus Y minus Z cube. Variable this change to harakani ko Z minus S cube. Makoy bilus kya ta ne sa. Sama no idro. Adu tari nga sa thrice kya lani X minus Y Y minus Z Z minus X mana sadok po si amadi matang sumari mari haigo ha. Yare ko sa swai jaga je mai khangen laure. Wa. Si formula se ID angka tak pada ai ni mama le jai ko. Star ama ai angka ji toin talamin 7 years ko 7 years ki plus si ki thabak exam competitive exam da ko tala abani na sum question je toina nganba hangdaba ado hojik su lek pa ba kan na khoi kan na oja oi ba khoi na ne lai si para ta koi wori khna ta knowledge khoi su yamna hengal han ba le pa ya de ano ba thidin da ya de ko adagi highly competitive oi remen oja oi ba khoi ju delhi sum do oja he ba mayam lai ri ba makhoi gi level da even makhoi de gi bu he na honna na ba henna satra puthop ngam na ba khoi su compete tawjari ba ni moi ga ko aduna khoi su mayam pa da ba ya de ano mayam nei nari ba ni ko ado sum toin nei na bani na khoi na ju khangba ma lei si angka ji toin hangali si formula pa no angka ji toin hangali question la ka le heba se ai sa na ju khara phajana khange aduna aina lekta matam da star ahum ga pirak po question je toina very frequently hanga bane madu mas lem thabirano ado khidang handa badun star ani gum sinar kani ade khara henam handar na star ma si ahum jai si nei ba ado si question je ai gi oina di star ahum pi ni base maru oi bagi sang do ain emphasis pi ba sang si yanda bra sumana yam thin important ore ko noin apply tor kan oh I have to thajara ani hata in hari sing ko okay adu kan toro hojik na another amag lere a si hom jitis na bada zero time pirame moi hom tis na zero time pirame yongo moi hongi samji masing tis nari ba masing hom tis na bada si masing amani khalo si masing amani khalo si masing amani khalo masing hom jitis na bada zero tare tisnari masing sing squaring to na square to was geno any number da ko minus yawo number oro square to ngana plus oli plus yawo number oro square to ngana ma adu masana plus adum da ta do lerni aduna square to wa heba se masing ama square to wa heba se plus ngata tar positive bilu ngata tabam thoeba adu positive bilu hom tisna ba zero ta ju oithoe ko oithoe ba aduna karam kanda only oithokpa yaba condition ama lei adudi sigi manung da lei a minus 3 ju 0 oiramba ma b minus 2 ji 0 oiba ma c minus 4 ji 0 oiba ma adu kanda makhoi squaring tawana 0 tare ji oithokani ba aduna sigi bilu pyramid je smana si moine piram taragadi a minus 3 0 tarne adu ta ko di a je minus 3 tare habani b ji kya tare habano 2 tare habani c ji kya tare habano 4 tare habani smana yare ko sigi sida base to question jom bahut tange simu su star ahum tapsilo ko yam to yangal si sida base to question yare ko ada season khangjilo sumaina matang naina ko tabra adan identity singje aina piri basingje ada mana phajana khango ado question je khara paira ga henam gyan ta dong ne ko ado ai question je patang gyan ta de sida kari hangning be yori dam dam mati em khallo ai question am dam puthoke gyan da bra ta da bra em sai sing di sanara ba kamai toge tadriya thengine ko sum daw le ga su ko noina daw le ga su dum hango gyan da ba ja adi gyan ta da ko ta ba
ꯌꯥꯎꯋꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯍꯪꯉꯛꯑꯣ ꯀꯣꯏꯁꯟ ꯑꯩ ꯃꯇꯦꯛꯁꯤꯗ ꯁꯤꯗ ꯕꯦꯁ ꯇꯧꯕ ꯀꯣꯏꯁꯟ ꯀꯣ ꯁꯨꯝ ꯄꯥꯏꯅꯤꯡꯕꯒꯤꯗꯩꯅ ꯇꯥꯛꯏꯕꯁꯤꯗ ꯀꯣꯏꯁꯟ ꯍꯪꯒꯟꯕꯗꯣ ꯁꯤꯗ ꯕꯦꯁ ꯇꯧꯕ ꯀꯣꯏꯁꯟ ꯍꯪꯕꯗꯨ ꯑꯃ ꯑꯅꯤ ꯂꯧꯊꯣꯛꯀꯦ ꯍꯥꯏꯐꯦꯠꯇꯪ ꯀꯣ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯇꯥꯛꯏꯕꯁꯤꯗ ꯕꯦꯁ ꯇꯧꯕ ꯀꯣꯏꯁꯟ ꯑꯃꯈꯛ ꯑꯩ ꯂꯧꯈꯠꯀꯦꯀꯣ ꯃꯃꯥꯡꯒꯤ ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯔ ꯀꯣꯏꯁꯟ ꯑꯃꯈꯛ ꯑꯩ ꯂꯧꯈꯠꯀꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤ ꯃꯇꯦꯛ ꯑꯃꯒ ꯇꯧꯔꯒ ꯑꯗꯨꯝ ꯉꯁꯤ ꯀ꯭ꯂꯥꯁ ꯂꯣꯏꯁꯤꯟꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩ ꯀꯣꯏꯁꯟ ꯑꯃꯈꯛ ꯂꯧꯒꯦꯕꯀꯣ ꯀꯣꯏꯁꯟꯁꯦ ꯑꯩꯅ ꯈꯨꯠꯅ ꯑꯗꯨꯝ ꯏꯔꯛꯀꯦ ꯀꯣꯏꯁꯟꯁꯤꯅ ꯁꯤꯅꯤ ax ꯁ꯭ꯀ꯭ꯋꯥꯔ ꯅꯣꯏ ꯈꯜꯂꯨꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯛꯏꯗꯨꯗ ꯑꯦꯄ꯭ꯂꯥꯏ ꯇꯧ ꯉꯝꯕ꯭ꯔꯦ ꯇ꯭ꯋꯥꯏꯁ ꯑꯦꯛꯁ + 1ꯁꯤ 0 ꯇꯥꯔꯦ ꯁꯤ ꯄꯤꯔꯝꯃꯦ ꯑꯗꯨꯒ ꯃꯥꯅ ꯄꯨꯊꯣꯛ ꯍꯥꯏꯁꯤꯅ ꯀꯔꯤ ꯚꯦꯂꯨ ꯄꯨꯊꯣꯛꯑꯦꯕ x ꯄꯋꯥꯔ 31 y ꯄꯋꯥꯔ 35 ꯁꯤ ꯚꯦꯂꯨꯁꯦ ꯀꯌꯥ ꯇꯥꯒꯗꯒꯦ ꯁꯤꯅꯤ ꯃꯥ ꯍꯪꯉꯤꯁꯦ ꯑꯗꯣ ꯑꯣꯞꯁꯟ ꯄꯤꯔꯝꯃꯦ ꯑꯦꯅ -1 ꯕꯤꯅ 0 ꯁꯤꯅ 1 ꯗꯤꯅ 2 ꯁꯤ ꯀꯃꯥꯏꯅ ꯈꯣꯠꯀꯅꯤ ꯁꯤ ꯑꯝꯇꯪ ꯍꯧꯖꯤꯛꯀꯤꯗꯨꯗ ꯄꯥꯟꯗꯣꯏꯅꯦꯀꯣ ꯑꯩꯅ ꯇꯥꯛꯈ꯭ꯔꯤꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯗꯨ ꯈꯜꯂꯣꯕ ꯁꯦꯀꯦꯟ ꯑꯃꯅꯤ ꯍꯥꯏꯐꯦꯠꯇꯪ ꯈꯜꯂꯣꯕꯀꯣ ꯁꯤ ꯌꯥꯔꯕꯣ ꯑꯩ ꯍꯥꯏꯒꯦꯀꯣ ꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯌꯥꯝ ꯁꯤꯒꯤ x² + y² + twice x + 1 = 0 ꯄꯤꯔꯝꯃꯦꯀꯣ ꯑꯗꯨꯗꯤ ꯁꯤ ꯁꯥꯔꯣ x² ꯁꯤꯅꯦ ꯑꯁꯤꯒꯤ twice x ꯅꯦ +1 ꯑꯍꯨꯝꯁꯤꯃ ꯒ꯭ꯔꯨꯞ ꯑꯃ ꯄꯨꯜꯂꯣ ꯁꯤꯒ ꯁꯤ ꯃꯣꯏ ꯑꯍꯨꯝꯁꯦ ꯄꯨꯜꯂꯣ ꯑꯗꯨꯒ y ꯃꯊꯟꯇ ꯂꯩ y² ꯃꯊꯟꯇ ꯂꯩ ꯁꯤ 0 ꯇꯥꯔꯦ ꯑꯗꯣ ꯁꯤ ꯖꯒꯥꯁꯤ ꯀꯌꯥ ꯃꯥꯟꯅꯩ ꯁꯤꯗꯤ a² ꯅꯤꯁꯤꯅ ꯁꯤꯗ twice a b bꯗꯨ 1ꯗꯣ ꯌꯥꯎꯍꯜꯂꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯅ 1 ꯄꯨꯔꯤꯁꯤꯜꯂꯁꯨ ꯀꯥꯏꯗꯦꯀꯣ ꯁꯤꯗ bꯗꯨ 1ꯅꯤꯗ 1 ꯄꯨꯔꯤꯁꯤꯜꯂꯨ ꯀꯥꯏꯗꯦꯗꯅ a² + twice ab + b², ꯁꯤ b² ꯍꯥꯏꯔꯁꯨ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ a + b ² ꯅꯠꯇ꯭ꯔꯣ ꯁꯤ a + b² ꯅꯠꯇ꯭ꯔꯣ ꯆꯨꯝꯃꯤꯀꯣ ꯁꯤꯅ y² = 0 ꯉꯁꯥꯏ ꯑꯩꯅ ꯇꯥꯛꯈꯤꯕꯗꯣ ꯁꯤ ꯁ꯭ꯀ꯭ꯋꯥꯔ ꯇꯧꯔꯤꯅꯦꯕ ꯅꯝꯕꯔ ꯑꯅꯤꯁꯤ y ꯍꯥꯏꯕ ꯅꯝꯕꯔꯁꯤꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯑꯃ ꯁꯤꯅ x + 1 ꯁꯤꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯇꯧꯔꯒ ꯇꯥꯔꯛꯄ ꯚꯦꯂꯨ ꯑꯅꯤꯁꯤ 0 ꯇꯥꯏ ꯍꯥꯏꯅ ꯄꯤꯔꯝꯕ ꯇꯥꯛꯄꯗꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯤ x + 1ꯁꯤ 0 ꯇꯥꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯃꯁꯨꯡ y ꯚꯦꯂꯨꯁꯤ 0 ꯑꯣꯏꯔꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯅꯨꯡꯗ ꯉꯁꯥꯏ ꯍꯧꯖꯤꯛꯇ ꯇꯧꯈꯤꯕꯗꯨ ꯀꯔꯤꯕ ꯅꯥꯀꯟ ꯑꯃ ꯇꯧꯕꯗꯣ a - 3 ² + b - 4 ² + c - 5 ² ꯍꯥꯏꯅ ꯇꯧꯕꯗꯣ ꯌꯥꯔꯦꯀꯣ ꯁꯦ ꯑꯗꯨꯗꯤ a ꯚꯦꯂꯨ ꯀꯌꯥ ꯇꯥꯅꯤ ꯁꯤ 0 ꯇꯥꯔꯗꯤ a3 b ꯒꯤꯅ 4 ꯍꯧꯖꯤꯛꯇ ꯇꯧꯈꯤꯕꯗꯨꯅꯤꯀꯣ ꯁꯤꯅ 5 ꯇꯥꯕꯗꯣ ꯃꯣꯏ ꯇꯤꯁꯤꯅ ꯐꯣꯟ 0 ꯇꯥꯔꯝꯃꯒꯗꯤꯅ ꯍꯧꯖꯤꯛꯇ ꯇꯥꯛꯈꯤꯕ ꯄꯣꯠꯇꯨꯅꯦꯕꯀꯣ ꯑꯗꯨꯗꯤ ꯁꯤ ꯌꯥꯔꯦꯀꯣ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯅ ꯂꯧꯔꯦꯀꯣ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕꯅꯤꯅꯀꯣ ꯌꯥꯔꯕ ꯑꯗꯨ x ꯚꯦꯂꯨꯁꯤ ꯀꯌꯥ ꯇꯥꯔꯦ ꯑꯝꯇ ꯍꯥꯏꯔꯣ -1 y ꯚꯦꯂꯨꯅ ꯀꯌా ꯇꯥꯔꯅꯤ 0 ꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯃꯥꯅ ꯍꯪꯉꯤ ꯄꯣꯠꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯍꯣꯠ ꯌꯥꯔꯅꯤ ꯀꯔꯤ ꯍꯪꯕꯅꯣ ꯃꯥ ꯍꯪꯉꯤꯁꯤ ꯍꯣꯠꯂꯁꯤꯀꯣ ꯑꯗꯨꯗꯤ ꯀꯣꯏꯁꯟꯁꯤ ꯍꯣꯠꯂꯁꯤ ꯀꯩꯅꯣ ꯁꯤ ꯅꯠꯇ꯭ꯔꯣ ꯄꯨꯊꯣꯛ ꯍꯥꯏꯁꯦ x ꯃꯍꯨꯠꯇ ꯀꯌꯥꯅꯣ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯁꯦ x ꯃꯍꯨꯠꯇ ꯀꯌꯥ ꯐꯪꯈ꯭ꯔꯦ -1 ꯅꯠꯇ꯭ꯔꯣ -1ꯗ ꯇꯞꯄꯤꯁꯤ ꯑꯣꯠ ꯑꯣꯏꯔꯦ ꯑꯣꯠ ꯅꯝꯕꯔ + y ꯗꯤ ꯀꯅꯥꯅꯣ 0 ꯅꯠꯇ꯭ꯔꯣ 0ꯗꯤ ꯑꯦꯅꯤ ꯅꯝꯕꯔ ꯑꯦꯅꯤ ꯑꯦꯛꯁꯄꯣꯅꯦꯟ ꯇꯞꯆꯁꯅꯤ 0 ꯇꯥꯔꯅꯤ ꯁꯤꯗꯤ -1 ꯇꯞꯄꯤꯁꯤ ꯀꯌꯥꯅꯣ ꯁꯦ ꯑꯣꯠ ꯑꯣꯏꯔꯗꯤ -1 ꯊꯣꯛꯂꯛꯑꯣꯏꯗ꯭ꯔꯣ ꯁꯤꯅ +0 ꯑꯗꯨ ꯇꯥꯔꯦ ꯑꯟꯁꯔꯁꯤ -1ꯒ 0ꯒꯗꯤ -1 ꯇꯥꯔꯦ ꯗꯤꯁ ꯏꯁ ꯑꯟꯁꯔ -1 ꯑꯣꯞꯁꯟ ꯅꯝꯕꯔ A ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯍꯧꯔꯣ ꯍꯧꯖꯤꯛꯀꯤꯗꯨꯕ ꯇꯥꯏꯌꯦꯅ ꯂꯧꯔꯒꯦ ꯇꯥꯔꯝꯗꯧ ꯃꯥꯜꯂꯦ Twice. ꯂꯥꯏꯗꯅ ꯒ꯭ꯌꯥꯟ ꯇꯧꯗꯕ꯭ꯔꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯐꯔꯦ ꯁꯤ ꯇꯧꯔꯦ ꯑꯩ ꯍꯧꯖꯤꯛ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯇꯦꯛ ꯑꯃꯒ ꯀꯩꯅꯣ ꯇꯥꯏꯌꯦ ꯁꯔ ꯑꯣꯀꯦ ꯐꯔꯦ
ꯑꯁꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤꯁꯦ ꯑꯃꯈꯛꯇꯪ ꯉꯥꯏꯔꯦ ꯀꯣ ꯑꯃꯈꯛ ꯇꯥꯛꯇꯕ ꯑꯃꯒ ꯂꯩꯔꯤ ꯁꯤꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ 10+2ꯒ ꯗꯥꯏꯔꯦꯛ ꯐꯣꯔꯃꯨꯂꯥ ꯑꯣꯏꯅ ꯍꯪꯈꯤꯕꯅꯤ ꯁꯤ ꯀꯣꯏꯁꯟꯁꯤꯅꯀꯣ a power 4 plus b power 4 plus a square b square सी पुथोक्या तारगदी a square plus b square plus ab a square plus b square minus ab ga manai sina karam kan hangi matamda SSC CGL ko TR2 ko 2018 gi exam duna 13/9 2019 da hangi ba question da direct formula si changa ga hangi question de si formula ji mai sadokpa सी सादोक हाइगद्रा कमाय लाके जे सी प्रूफ तौगदबने से माने प्रूफ तौबगुम जे खंगना सको हाइबनी देनादि प्रूफ कमाय तौगने सिगिसे सी वैल्यू से सी a पावर 6 a to the power 6 minus b to the power 6 है सी वैल्यू से वो समाय थम याबरा सी समाय थम याबरा इना को अदुदि कई तारने से सी फॉर्मूला से a क्यूब minus b क्यूब तारद्रो ताबरा a क्यूब minus b क्यूब फॉर्मूला तारे को से a सारे से न b क्यूब अदादि a minus b लानी ने यारबो अदु के लानी सिदिया a minus b नत a सारे से ना b ले रे अदु मथंग कई a स्क्वायर ला विद्रो a स्क्वायर दी a पावर 4 लानी मथंग दा b स्क्वायर से लावा प्लस ट्वाइस a b दी a b सिमाय ला तो सी क्वेश्चन हम थोंजल म्याम ज्ञान ताइ को जी किदा सी वैल्यू जी अदि अगेन अमक सी अमक समाय सा तो को दिया दबरा a to the power 6 से समाय इब यादरो b क्यूब की स्क्वायर हन इब दिया दबरा याबरा दबरा याइ को असिदी a स्क्वायर माइनस b स्क्वायर दी कहता है a स्क्वायर माइनस b स्क्वायर दी a प्लस b लाओ a प्लस b मन a माइनस b सुम दबरो सिबा सी जगह ने a साइन खलोबा सिने b साइन खलो a स्क्वायर माइनस b स्क्वायर a प्लस b होल इनटू a माइनस b नत्रो सुमिको से अदु ता देंगो अको इक्वेशन नंबर सिना 2 थुनजिलो होजी इक्वेशन 1 गा 2 गा सम येंजिने सी इक्वेशन नंबर 1 गा 2 गा सम येंजे सी इक्वेशन नंबर 1 गा 2 सिदे कोई करी फंगे 1 गा 2 गा सिदा सी इक्वेशन नंबर 1 सिदा सिगी लेफ्ट साइड से सिगी लेफ्ट साइड सिदा पुथोइबा इक्वेशन 1 सी वैल्यू से a to the power 6 minus b to the power 6 की नत्रो सी वैल्यू से कना गेनो a to the power 6 minus b to the power 6 लेफ्ट साइड अनि से माने therefore that equation 1 अमसंग 2 दगी अकोइना सी अनि से दगी करी खंगमे अकोइन तो या बसे राइट साइड वैल्यू नि से मानम थोक्त्रो a square minus b square a to the power 4 plus b to the power 4 plus a square b square सी वैल्यू से कना मानो दिबा आई सांग इनिंग मनेबको कना मानो दिबा से इक्वल टू हैरगा a क्यूब प्लस b क्यूब होल इनटू a क्यूब माइनस b क्यूब को माना दुने सिदे हम सोक तो यारे यारको इक्वेशन 1 गा 2 दे सी माना होरि सिनो ज्ञान दाइ दादि सिका फजना हाइरो अदुदि मखा लोइस लगे को करी ताई हरि को नो इसे तादब याउरा ताई 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 ओके ओके यारे ज्ञान दाइ को मैम से सी हाइदी इक्वेशन लेफ्ट साइड अनि माना राइट साइड अनि सी माना ले थमने यारे अदा सी जे लोइस लग तोरे को जे हम सोम साइड मुथ लगे को मुथ लगे को सोम लोइसिंग गेम त नकंदा दि यंगो से लेफ्ट साइड करी लेबा हजि किदा लेफ्ट साइड लेजे सुम a स्क्वायर माइनस b स्क्वायर सी लेबे सी लेफ्ट साइड की दिसिनि को
somna right side ni left side ki sadog a square minus b square je si a square minus b square je na a plus b all into a minus b and e yar mani somna a to the power 4 plus b to the power 4 plus a square b square lerani somna kai leiba equal to 1 madana a cube plus b cube hamna tro a cube plus b cube formula di a plus b all into a square plus b square minus ab ko adagi amazina a cube minus b cube formula sadogana sigina a minus b lerani all into a square plus b square plus ab lakto natro ta adudi seni kakhanaro a plus b equal to 1 mada chap mana kakro a minus b kakhrani nakanda ke da horesa a to the power 4 plus b to the power 4 plus a square b square tare somdana silani a square plus b square minus ab somdana a square plus b square plus ab ergo se yanda bro da barsiba proof tawre ko ja ngasai identity mathak lejare si asa akoina si direct simha puhan mane baina noida si di si bilu si taina tarak pudo ina proof tawbudo utpe wane da adu sumaina makong sengna khangaba adu ta di lai du ne yanda ko sa si sidagi am base torga sidagi thaido ne kamaina ha secondary level da question ama hangi bana ina thingnagi budo ko si je da ke si formula base tor si jam maro eba formula am oi yam kanna hangan manatra si star amadi dum tv aba question oi si ko मैम ngasi aina tawri class se identity di loire ko ado no identity matang ji gyan tabra ta dabra ko gyan dare ko hoje aina ngasai habdo id ha gyan dare ko video singa noina khangda khotaba no sin madu silo identity mathang da kwai gi maroiba useful algebra da kwai question hanga leire ba hojikan da yam trending oiba question toin hangan ba question jing de sidagi adum laktorabani id star ahum pining mani ko adi ai star ahum pibudo kwai toy hangan mani haida star ahum de kitang hang pining awani sigi jaga si de kwai maroi bai jang si ko aduna si class miss oigano adu haying mathang class da among thengdarji ma'am ngasi gidi yare ko loisilage si de yarab natro ma'am Oh, sa. noi khara ko awayong class awre fare fare loisilage ngasi di video ji ko ma'am good night warji ko